ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯃꯩꯔꯥꯕꯒ ꯇꯥꯃꯤꯒꯗꯨ ꯁꯤꯡ ꯆꯜꯂꯤ ꯃꯩꯔꯥꯕ ꯇꯝꯄꯥꯛ ꯂꯝꯗꯝꯗꯒꯤ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯆꯤꯡꯒꯤ ꯃꯇꯥꯎ ꯇꯥꯃꯤ ꯑꯁꯤꯒ ꯀꯨꯏꯅ ꯄꯨꯜꯂꯛꯄꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕꯁꯨ ꯃꯇꯥꯎ ꯍꯣꯏꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯊꯣꯛꯂꯤꯕꯅꯤ ꯇꯥꯃꯤꯅ ꯏꯇꯥꯎ ꯋꯥꯕ꯭ꯔꯥ ꯇꯨꯝꯂꯒ ꯂꯩꯕ ꯅꯪꯁꯦ ꯑꯩꯅ ꯄꯥꯝꯌꯥꯟꯕ ꯄꯨꯔꯛꯄꯁꯤꯗ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯃꯕꯨꯛꯇ ꯁꯥꯎꯕ ꯃꯥꯜꯂꯤꯗ ꯋꯥꯔꯝꯕꯅꯤ ꯈꯪꯉꯗꯤ ꯀꯩꯗꯧꯉꯩꯅꯣ ꯍꯟꯗꯛ ꯑꯩꯅ ꯌꯨꯝꯗ ꯆꯠꯄꯗ ꯅꯪꯁꯨ ꯆꯠꯂꯨꯁꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯟꯁꯤꯡꯗꯣ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯍꯟꯒꯦꯕ ꯈꯪꯅꯤꯕ ꯅꯪ ꯁꯟꯒꯤ ꯁꯦꯕꯥ ꯇꯧꯕꯕꯨ ꯊꯕꯛꯂꯣ ꯑꯗꯨꯗꯤꯀꯣ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ ꯑꯗꯣ ꯑꯩꯗꯤ ꯅꯣꯏ ꯇꯝꯒꯤ ꯂꯩꯁꯥ ꯑꯃ ꯂꯧꯔꯒ ꯂꯩꯅꯤꯡꯉꯦ ꯏꯇꯥꯎꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯅ ꯑꯃ ꯁꯦꯝꯗꯣꯛ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝ ꯍꯟꯈꯤꯕꯗ ꯅꯣꯏ ꯈꯨꯜꯒꯤ ꯏꯆꯟ ꯏꯉꯦꯂꯩꯗꯣ ꯃꯥ ꯄꯨꯔꯒ ꯆꯠꯇꯥꯕ ꯃꯥꯅꯁꯨ ꯑꯩꯅ ꯌꯨꯝꯗ ꯍꯟꯕꯗ ꯂꯥꯛꯀꯅꯤꯅꯅꯦ ꯀꯔꯤ ꯀꯔꯤ ꯇꯛꯄꯗ ꯂꯣꯏꯔꯝꯅꯦ ꯅꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏꯕ ꯄꯨꯒꯦꯔ ꯄꯨꯔꯣꯏꯔ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯑꯣꯅꯦ ꯅꯈꯣꯏꯅ ꯊꯃꯣꯏ ꯌꯥꯅꯔꯒ ꯅꯨꯡꯁꯤꯅꯕꯗ ꯑꯩꯅ ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯒꯦꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯅꯣꯏ ꯈꯨꯜꯁꯤꯒꯤ ꯅꯪꯅ ꯃꯕꯨꯡ ꯑꯗꯨ ꯑꯣꯏꯔꯕꯅꯤꯅ ꯁꯨꯝ ꯑꯩꯁꯨ ꯐꯖꯗꯦꯅ ꯑꯌꯥꯕ ꯂꯧꯕꯩ ꯋꯥꯅꯤꯗ ꯋꯥ ꯉꯥꯡꯂꯒ ꯂꯩꯒꯅꯣ ꯁꯤꯡꯇꯣ ꯌꯥꯜꯂꯨꯅꯦ ꯍꯣꯔꯦꯟꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡꯁꯨ ꯄꯨꯟꯅꯅꯤꯀꯣ ꯏꯕꯥꯅꯤꯅ ꯌꯥꯜꯂꯤꯁꯦ ꯍꯣꯏ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯀꯩꯅꯣ ꯈꯪꯗꯦ ꯈꯣꯏꯗꯧ ꯁꯧꯒꯠꯂꯛꯇꯅꯕ ꯆꯤꯡꯊꯛꯁꯤꯗꯒꯤ ꯏꯟꯊꯈꯤꯗꯨꯅꯤ ꯌꯦꯡꯉꯨ ꯉꯁꯤ ꯏꯇꯥꯎ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅꯔꯤꯕ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯒꯦꯔꯣ ꯅꯕꯨꯛꯇꯨꯗ ꯊꯥꯡꯁꯤꯅ ꯊꯤꯟꯖꯤꯜꯂꯒ ꯑꯐꯠꯇꯕ ꯌꯥꯎꯕꯗꯣ ꯂꯧꯊꯣꯛꯁꯤꯔꯣ ꯎꯍꯩꯃ ꯋꯥꯍꯩꯒꯗꯤ ꯑꯩꯅ ꯐꯥꯒꯤ ꯃꯆꯥ ꯑꯃ ꯇꯧꯔꯨꯕꯗ ꯃꯥꯅ ꯑꯆꯧ ꯐꯥꯒꯤ ꯑꯣꯏ ꯇꯧꯁꯤꯜꯂꯗꯅ ꯆꯠꯂꯨꯅꯦ ꯑꯩꯉꯣꯟꯗꯗ ꯋꯥ ꯉꯥꯡꯕ ꯀꯜꯂꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯥꯡꯗꯅ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯗꯦꯅꯦ ꯅꯪ ꯑꯃꯩꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯄꯨꯟꯁꯤꯗꯣ ꯂꯣꯏꯗꯧꯔꯝꯅꯤꯗꯣ ꯅꯁꯛ ꯍꯥꯏꯔ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯃꯥꯏ ꯏꯁꯣꯟ ꯁꯣꯟꯈꯩ ꯅꯪ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯅꯪ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯁꯤꯡꯗꯤ ꯏꯆꯟꯅꯨꯄꯤ ꯑꯣꯏꯅ ꯈꯜꯂꯤꯗ ꯑꯩꯗꯤꯀꯣ ꯅꯈꯣꯏ ꯇꯝꯄꯥꯛꯇꯒꯤ ꯂꯩꯁꯥ ꯑꯣꯏꯅ ꯄꯥꯝꯕꯅꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯇꯝꯄꯥꯛꯇꯒꯤꯅꯤ ꯑꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯕꯣꯛꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯏꯗꯤ ꯅꯪꯒꯤꯁꯦ ꯇꯝꯄꯥꯛꯀꯤ ꯂꯩꯁꯥꯕꯤ ꯂꯧꯒꯦꯅ ꯇꯟꯖꯥ ꯆꯥꯕ ꯉꯥꯏꯔꯤꯅꯤꯅꯦ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯁꯦ ꯍꯟꯗꯛ ꯑꯩꯒꯅꯦ ꯌꯨꯝꯗ ꯆꯠꯄꯗ ꯅꯪꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯤꯗꯣꯏꯅꯤ ꯐꯪꯗ꯭ꯔꯒ ꯂꯝꯕꯤꯗꯒꯤ ꯑꯉꯥꯎꯕꯤꯔ ꯀꯩꯅꯣꯝ ꯐꯥꯔ ꯂꯣꯏꯔꯦ ꯑꯁ ꯀꯔꯤꯔꯥ ꯑꯉꯥꯎꯕꯤꯗꯤ ꯑꯩꯒ ꯀꯔꯝꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕ꯭ꯔꯥ ꯅꯪꯁꯨ ꯅꯇꯥ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯃꯥꯜꯂꯒ ꯀꯗꯥꯏꯗꯅꯣꯃ ꯁꯔꯩ ꯆꯠꯄ ꯑꯃ ꯌꯥꯎꯏꯀꯣ ꯄꯤꯔꯅꯨ ꯅꯨꯄꯤꯒ ꯑꯝꯇ ꯑꯩꯅ ꯄꯥꯝꯕ ꯈꯜꯂꯒ ꯑꯩ ꯑꯣꯏꯅ ꯂꯧꯖꯒꯦ ꯅꯃꯥꯏ ꯈꯨꯁꯣꯟꯗꯨꯒ ꯑꯣꯏꯔꯅꯤ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒ ꯈꯪꯂꯅꯤ ꯁꯤꯡ ꯑꯌꯥꯟꯕꯁꯤꯡꯁꯦ ꯐꯖꯅ ꯄꯨꯟꯁꯤꯜꯂꯣ ꯆꯠꯅꯕ ꯇꯧꯁꯦ ꯑꯩ ꯃꯕꯨꯛꯁꯦ ꯌꯥꯝ ꯂꯥꯝꯃꯛꯏ ꯉꯔꯥꯡꯁꯨ ꯅꯪꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯐꯥꯎꯕ ꯂꯣꯏꯅ ꯆꯥꯊꯣꯛꯄꯗ ꯃꯕꯨꯛ ꯑꯝꯇ ꯊꯟꯗꯦ ꯊꯨꯔꯣ ꯌꯨꯝꯗ ꯀꯨꯝꯃꯁꯤ ꯃꯩꯔꯥꯕꯒ ꯇꯥꯃꯤꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯤꯡꯗꯨ ꯄꯨꯟꯁꯤꯜꯂꯒ ꯂꯦꯡꯕꯥꯟ ꯑꯃꯃꯝꯗ ꯊꯣꯡꯒꯠꯅꯗꯨꯅ ꯀꯨꯝꯂꯛꯏ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯊꯦꯡꯅꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯀꯧꯔꯛꯏ ꯑꯣ ꯇꯝꯀꯤ ꯏꯕꯨꯡ ꯄꯥꯝ ꯌꯥꯟꯕ ꯆꯠꯄꯤꯔꯨꯔꯤꯔꯣ ꯃꯩꯔꯥꯕꯅ ꯆꯠꯂꯨꯏꯅꯦ ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯩꯈꯣꯏꯗꯤꯀꯣ ꯇꯝꯀꯤ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯌꯦꯅ ꯂꯨꯝꯕ ꯂꯥꯛꯄꯅꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯎꯔꯕꯅꯤꯅ ꯌꯥꯈ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯃꯣꯏꯅꯒꯤ ꯅꯩꯁꯤꯜꯂꯤ ꯏꯇꯥꯎ ꯅꯪꯁꯨ ꯈꯔ ꯅꯩꯁꯤꯜꯂꯝꯃꯨ ꯀꯩꯗꯧꯔꯒꯦ ꯁꯨꯝꯕ ꯀꯥꯟꯗ ꯑꯩ ꯀꯩ ꯏꯟꯊꯣꯛ ꯊꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩ ꯀꯔꯤ ꯍꯥꯏꯒꯦꯔꯣ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯩꯅ ꯉꯥꯡꯖꯅꯤꯡꯕ ꯁꯥꯔꯒ ꯈꯨꯝꯒꯗ꯭ꯔꯣ ꯈꯨꯝꯃꯨꯅꯦ ꯑꯗꯨꯗꯤ ꯆꯠꯁꯤ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦꯀꯣ ꯅꯣꯏ ꯑꯗꯥꯏꯗ ꯅꯨꯄꯥ ꯐꯖꯕ ꯑꯔꯥꯛꯄ ꯌꯦꯡꯍꯧꯀꯣ ꯊꯕꯛ ꯂꯩꯇꯕꯅꯤꯅ ꯆꯠꯂꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯩꯌꯥ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯅꯦ ꯇꯨꯃꯤꯟꯅ ꯆꯠꯇꯧ ꯃꯥꯜꯂꯒ ꯃꯁꯤꯒꯤ ꯄꯥꯈꯪꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯌꯥꯝꯃꯤꯅꯦ ꯏꯇꯥ ꯏꯉꯦꯂꯩꯗꯣ ꯌꯥꯝ ꯋꯥꯒꯅꯤꯕꯣ ꯑꯃꯅ ꯑꯣ ꯏꯉꯦꯂꯩꯗꯗꯤꯀꯣ ꯃꯈꯣꯜꯒꯁꯦ ꯍꯧꯅ ꯉꯥꯡꯗꯕꯅꯦ ꯇꯞꯅ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯔꯝꯗꯥꯏꯒꯤ ꯇꯥ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯨꯜꯂꯒ ꯂꯩꯕꯅꯦ ꯅꯪꯒꯤ ꯋꯥꯗꯣ ꯏꯕꯨꯡ ꯃꯩꯔꯥꯕ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯅꯤꯗꯣ ꯆꯠꯈꯤꯕ ꯐꯩꯌꯦꯗ ꯑꯩꯈꯣꯏꯅ ꯀꯣꯡꯏ ꯇꯥꯈ꯭ꯔꯅꯤꯕ ꯅꯠꯇ꯭ꯔꯗꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯁꯤ ꯁꯣꯝꯗ ꯇꯥꯃꯤꯒ ꯃꯩꯔꯥꯕꯒꯗꯨ ꯃꯌꯨꯝꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯏꯉꯦꯂꯩꯅ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯗꯨ ꯎꯔꯦ ꯃꯩꯔꯥꯕꯅ ꯏꯇꯥꯎ
สินังเนอนาซาคราพาบุตรถอยสิงมาปุ่นนันนี่เสทางก็ปุระกันสักครู่ไอ้อธุบทบำไล่บอัสกรีโนสิงสิลอยน่ะพิเศษละมั้งก็จักรเสียวโอ้ยนั่งงามก็ฮอรินก่อนน่ะพะเจนะวารีสาคริสยาบสิเขาจิมีเนี่ยทับบักสินบดะมานี่ยัดประจัดปะเนี่ยบะฮึกังนี่บะนั่งอีสากสรุปโตเลยจ่าโตเก็บะไม่ราบดูอิงเงลัยบุตานนะเรอิงเงลัยสุมลากปนันโลเยาวรีสิงทักตะกิเสียนทารักลีบะอิสิงอดุนปุ่งนินนิลิอุเสียกยานะคงเละไปไปเดินสันนารีบะอดุกิมาติกเซกเรอิสิงดูสกเละนุ่งอมันดะพัมทารักอิงเงลัยดูว่าเขานุ่งไงนะพัมลิไม่ราบเสียนสิลักตุนะสวรพี่หัวนี่ไอ้นั่นน่ะตุกตานารีเซแกอุสิเดบิเดจักรินีนะฮะอีปุ่งตามีกี่มังตาไอ้อีกใครเจก็ไอ้อุบกุดิงกีต้องเจลกะอินักตะลักดอไอ้ปามเตเฮ้ยฮะตามีกี่สู้ดูชินบกิมาตำลากันนั่นคันเจอร์สันไม่มังเนี่ยใกล้บ่อยดีก็ช่างกันลุดฮันดาอีบานียุ่มเสพดันนังสุกุหรือสิไกน่ะหายดีไอ้ยะอีกใครพยายามขังดีไอ้ติดตาลีดะอีกใครเป็นลอยยามอีกใครเป็นสารนูไอ้เนี่ยทับสุบลอยร์พาวสิดาต้องเลวริเซ่มาทำขังกินนะจ๊อนังมันดูสิบนี่ไอ้น่าอุสิพาวอีเต้าตับอยู่ที่เลริเซ่ก็อีตัวเป็นสมเลสิลิดูบ่ไอ้ชุมชาวตัวนี้ยงก็เฮ้ยบ่ครีโนขังดิสุ่มงางบสิบุอีตาสิงนะครีให้ขังบระอีบุนังเสียมาเจนยามกันเลยให้ยังไงไอ้เสียยามดึงกังปีดงมาเลยไกนะมวยน่ะหายนี่ขังอะบ่มารำสุเลยตนะอีสาวสุ่มลางบเสียครีรอครีโนขังเดมิเฮาสิกีดีดับกระสุนตัววิวานิดาให้ยังไงอีนักตึกเลยกันดีไงทำไปด้วยนี่ยามจีลุยตัวไปด้วยนี่ขังอะบ่อะดอนังนี่สักเปอร์อิงเฮลิกิเซโตอันเดอร์เซลไอ้ดูตาเก็บตันคริกไอ้ใครบ่อยปะเนี่ยอีเซสักไปเถอะนะไอ้ปุ่มมุกนุ่งนักเกระอัสลอยดิอีตัวนั้นสักไปเซตบุอามุกพะเจเดนะว่างานคิดจ้ะมีแต่ตาดิ่งนั้นสักลอยก็ตันลีก็ตันนี่ก็ไม่ได้ตรงเลยยาริจ้ะสักปีเดินตาดิ่งเจ็บมาตุ้งมันเอาโซ่กันนะก็แกไม่เจอเลยอามุกเขาคริตุมากี่โซ่สิชาเก็บะสิสาวนุไอ้สาเก็บก็นั่งเดินตาเขาจะดีไอ้ดีอามุกขันปังงำเลยจินดาสักปีอิงเลจินนาดานากินขีบะโฮกัลลักีโฮกัลลักีกัลลักีเดอิงเกลัยในใส่สักกุดลอยระกะไม่ราบดียิงเลยไม่ราบนะอิงเกลัยนักนัสินดิสาตุนะมีวิกันนากินาปดิสินดันเกนทริโซนังบูไม่ราบอีกทำไว้ตามาดิ้งตำนลิสาตมันกันนี่ดูกะไอ้เนี่ยเหตุละกะดูซาดังกียัดกินาปสิตัดสินด้วยนี่นุปีเทมปะได้ให้ใครอะต่อจะละสิยังคุยใครไอ้เนี่ยหลักปะอีสิงปุ่นเสไอ้ใบบิรักละกียาริไปครนุไอ้สุบุกิมีหนูครกามุกนุกนักเกระปิโรสิจะลงมังทารอดุงดอพัฒนายิงเลยก็จะลูกก็คงดุมจับกันนี่โอ้ยมีสิลักทุกเลยก็ยิงเลยก็นี่จะลิสินั่งดุมพัฒนายิงเลยก็จะไอ้ยิงอีกันเดอคุยกิติสิละดีพัฒนาครวันกันนี่ก็มาคอยอันนี้ดูวาริสันนะเดลัยอิงเกลัยหอยกิทงกัลไม่ยาดะไม่ราบดุลิฮาวระกะมาคุดให้รำเลยก็เสียนครีอิงเกลัยนกเลยก็ไม่ยุ่มเดสังเลยมามานะมาสานุปีสังลักปูอุบดะเกาเรอีเบมาสเตลาวเนี่ยอีมาว่าให้เกอีสิงปุ่นโตทำละมุเฮ้ยครีให้กี่ไรมานางปูตามกีปะขังนุปามาซาตุกะดุมขังเนบตุยากระเดเนี่ยอีจ้าบัวให้ยิงหุ่นดกแล้วก็ทำลำละปดีว่ากันนี่ก็อะตุกิสรุปคือตะกี้นางมุปาไม่นึกสิให้บะปะขังแม่มเลยดิสิอะตุอีน่ะก็อยู่นี่อ่ะอ่างมาซาสุนัติสิบุอีมาน่ะสุมตักแล้วก็เลยกี่รออีมาอีปุ่มน่ะอะตุมน่ะก็ชุดเอาเลยบะไอ้ค่อยคุยกับปะขังสิงสูเฮาสิกตีกระหิมแต่สุหายใจฮันดะก็อีปุ่มตามีกะไม่เห็นแต่ปุ่นน่ะจัดกันยังไงอะตุดันเนี่ยก็ไอ้ปุสุปุ่นน่ะจัดคริสซี่ให้บะอีมากี่ดีอีสามาทันตันนี่นางเกี่ยป้าสุเลยมันน่ะดิอะตุน่ะก็อีสาน่ะนุไงก็แต่บ่มาพัมตาตุ้มเลยใจฮีกี่นี่ก็จะก็อุบดาอีมาน่ะสวยแต่น่ะก็ปีกันนี่โจอีสิงดอทำลุรอีมาเนี่ยอีจังเฮกลูกกี้จากไม่ทักกันลำเนาอ่ะคุยมาหนูไม่ครั้งนี้เขาเคยไม่ราบะไม่ได้ตามมีมาคุยอันนี้ดูจันนับพิโรลยมมาเลย
ꯇꯥꯃꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯪꯒꯣꯜꯗꯨꯗ ꯐꯝꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯇꯥꯃꯤꯒꯤ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯥꯅ ꯇꯝꯄꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯣꯠꯆꯩ ꯄꯤꯔꯝꯅꯕ ꯌꯣꯝꯁꯤꯜꯂꯤ꯫ ꯃꯄꯥꯅ ꯄꯣꯠꯆꯩ ꯀꯥꯎꯒꯅꯤꯀꯣ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯣ꯫ ꯃꯃꯥ, ꯏꯕꯨꯡꯉꯣ ꯃꯩꯔꯥꯕꯒꯤ ꯁꯥ ꯑꯀꯪꯕꯗꯣ ꯍꯥꯎꯈ꯭ꯔꯕ꯭ꯔꯣ? ꯍꯥꯎꯈ꯭ꯔꯦ, ꯏꯁꯥꯒꯤꯕꯨ ꯀꯥꯎꯕ ꯌꯥꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯃꯩꯔꯥꯕ? ꯅꯪꯒꯤ ꯅꯇꯥꯎꯁꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯄꯤꯔꯒꯅꯦ ꯂꯥꯛꯍꯜꯂꯨꯀꯣ꯫ ꯅꯇꯥꯎꯗꯤ ꯇꯝꯄꯥꯛꯇꯒꯤ ꯅꯨꯄꯤ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯅꯈꯣꯏ ꯆꯠꯄꯗ ꯏꯄꯥꯝꯗꯁꯨ ꯆꯪꯂꯝꯃꯨ, ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯄꯤꯔꯝꯃꯨꯀꯣ, ꯀꯥꯎꯕ ꯌꯥꯗꯦ꯫ ꯍꯣꯏꯅꯦ, ꯀꯥꯎꯔꯨꯏ꯫ ꯑꯗꯨ ꯏꯇꯥꯎꯁꯦ ꯃꯃꯥ ꯌꯥꯝ ꯁꯣꯜꯂꯤꯅꯤ꯫ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯀꯃꯥꯏꯅ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯁꯥꯔꯤꯅꯤ꯫ ꯃꯄꯥꯅ ꯑꯗꯨꯒꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯋꯣ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯅꯥꯛꯇ ꯀꯣꯛ ꯏꯟꯁꯤꯜꯂꯝꯂꯒ ꯅꯪꯅ ꯆꯦꯟꯈ꯭ꯔꯣ꯫ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯝ ꯁꯥꯟꯅꯧꯁꯅꯤ꯫ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯊꯤꯌꯨꯀꯣ, ꯐꯖꯕ ꯁꯦ ꯅꯃꯥꯒꯨꯝꯕ꯫ ꯇꯥꯃꯤꯅ ꯑꯁ ꯌꯥꯔꯦꯕ ꯏꯄꯥ, ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯕ ꯆꯠꯄ ꯅꯠꯇꯦꯀꯣ, ꯏꯇꯥꯎ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯕ ꯆꯠꯄꯅꯤ꯫ ꯑꯣꯏ ꯃꯩꯊꯥꯕ ꯅꯨꯄꯥ, ꯅꯪꯒꯤ ꯏꯪꯉꯦꯜꯂꯤ ꯐꯖꯕꯤꯗꯨꯗꯤ ꯄꯨꯗꯣꯏꯔꯥ? ꯄꯨꯒꯗꯕ ꯑꯣꯏꯔꯗꯤ ꯂꯧꯔꯨꯔꯣ, ꯑꯩꯁꯨ ꯄꯣꯠꯌꯥꯝꯁꯦ ꯄꯨꯔꯒ ꯊꯣꯛꯂꯛꯑꯒꯦ꯫ ꯍꯣꯏꯅꯦ, ꯃꯣꯏ ꯏꯃꯥꯅ ꯈꯨꯔꯨꯝꯂꯝꯂꯒ ꯄꯨꯈ꯭ꯔꯒꯦ ꯇꯧꯕꯅꯤ꯫ ꯏꯅꯦ, ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯩꯔꯥꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯃꯤꯅ ꯑꯣꯏ ꯇꯞꯅ ꯆꯦꯟꯈ꯭ꯔꯣꯅꯦ, ꯂꯨꯈꯥꯗ ꯑꯃꯨꯛ ꯇꯥꯁꯤꯟꯒꯅꯤꯀꯣ꯫ ꯑꯩꯁꯦ ꯃꯁꯤ ꯁꯦꯟꯅꯕꯗ ꯋꯥꯔꯕꯅꯤ꯫ ꯈꯪꯅꯤꯕ, ꯁꯤꯗꯩꯗꯤ ꯃꯥꯅ ꯑꯩ ꯑꯃꯨꯛ ꯁꯦꯟꯅꯍꯟꯒꯦꯕ꯫ ꯃꯥ, ꯑꯄꯥ, ꯇꯆꯥ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯇꯥꯃꯤꯗꯨ ꯃꯃꯥꯒ ꯃꯄꯥꯒꯗ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯛꯂꯛꯂꯦ꯫ ꯈꯨꯟꯖꯤꯜꯂꯣꯝꯗ ꯃꯊꯟꯇ ꯆꯠꯂꯒ ꯃꯩꯔꯥꯕꯒ ꯏꯪꯉꯦꯜꯂꯩꯒ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯩꯔꯥꯕ ꯏꯪꯉꯦꯜꯂꯩ ꯍꯣꯏꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯁꯨ ꯃꯪꯒꯣꯜꯗ ꯂꯦꯞꯄꯤ, ꯏꯪꯉꯦꯜꯂꯩꯁꯨ ꯏꯃꯨꯡꯗꯒꯤ ꯃꯇꯥꯁꯤꯡꯒ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯏꯪꯉꯦꯜꯂꯩꯅ ꯏꯃꯥ, ꯑꯩ ꯆꯠꯄꯤꯒꯦ, ꯑꯩꯕꯨ ꯚꯣꯔ ꯄꯤꯕꯤꯌꯣ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅꯅꯦ ꯏꯆꯥꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯕꯅꯤ꯫ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯅꯅꯤꯡ ꯇꯝꯅ ꯄꯩꯁꯥ ꯇꯝꯂꯨꯔꯨꯀꯣ꯫ ꯏꯕꯨꯡꯉꯣ ꯃꯩꯔꯥꯕ, ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ, ꯏꯆꯥꯕꯨ ꯃꯊ꯭ꯋꯥꯏ ꯋꯥꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯥꯗ ꯄꯨꯟꯅ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯏꯪꯉꯦꯜꯂꯩꯒꯤ ꯃꯇꯥꯁꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯨꯟꯖꯤꯜ ꯇꯥꯟꯅ ꯊꯤꯜꯂꯛꯏ꯫ ꯇꯥꯃꯤꯗꯨ ꯃꯉꯛ ꯊꯥꯡꯒꯠꯇꯅ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯥ ꯑꯃꯅ ꯏꯇꯥ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ, ꯇꯝꯀꯤꯕꯣ, ꯏꯇꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ, ꯍꯦꯛ ꯋꯥꯍꯜꯂꯕ ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯐꯨꯕ ꯂꯥꯛꯀꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥ ꯐꯖꯅ ꯆꯠꯂꯨꯀꯣ, ꯏꯕꯨꯡ ꯇꯝꯃꯤꯁꯨ ꯑꯥꯗ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯏꯪꯉꯦꯜꯂꯩꯅ ꯏꯇꯥ, ꯅꯈꯣꯏꯁꯨ ꯐꯖꯅ ꯂꯩꯌꯨꯀꯣ, ꯑꯩ ꯑꯃꯨꯛ ꯆꯠꯄꯤꯒꯦ꯫ ꯃꯩꯔꯥꯕꯅ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯅꯣꯏꯁꯨ ꯑꯩꯈꯣꯏꯅ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯂꯨꯍꯣꯡꯉꯝꯃꯨ, ꯈꯔ ꯂꯩꯔꯗꯤ ꯂꯤꯁꯤꯜꯂꯛꯇꯅ ꯅꯨꯄꯥ ꯐꯪꯉꯔꯣꯏ꯫ ꯇꯥꯃꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ, ꯑꯩ ꯇꯨꯝꯅꯤꯡꯂꯛꯇꯧꯔꯦꯀꯣ꯫ ꯑꯣ ꯂꯥꯛꯑꯦ, ꯏꯆꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯃꯇꯥꯁꯤꯡꯗꯨꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯩꯔꯥꯕ, ꯏꯪꯉꯦꯜꯂꯩ ꯑꯃꯗꯤ ꯇꯥꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯝꯄꯥꯛ ꯇꯝꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯩꯔꯥꯕ ꯈꯣꯏꯒꯤ ꯈꯨꯜꯗ ꯊꯨꯡꯂꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯃꯩꯔꯥꯕꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯁꯤꯗ ꯃꯍꯩ ꯃꯇꯨꯡꯕꯨ ꯏꯟꯅꯔꯛꯄ ꯌꯥꯎ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯅꯔꯤ꯫ ꯃꯩꯔꯥꯕꯒꯤ ꯃꯃꯥꯟꯅꯕ ꯅꯥꯎꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯂꯦꯡꯃꯥꯟꯗ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, ꯃꯤꯗꯤ ꯌꯥꯗꯦꯀꯣ, ꯊꯕꯛ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯀꯅꯤꯒ ꯈꯪꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯇꯅ꯫ ꯅꯨꯄꯥ ꯑꯃꯁꯨ ꯌꯧꯔꯛꯏꯗ꯫ ꯃꯩꯔꯥꯕ, ꯑꯁꯤꯁꯨ ꯅꯪꯒꯤꯔꯣ? ꯀꯩꯅꯣꯍꯦ ꯅꯪꯁꯨ, ꯆꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ꯫ ꯊꯪꯅꯕ ꯈꯨꯜꯒꯤ ꯏꯅꯦꯉꯥꯟꯕꯤꯗꯣ ꯆꯤꯡꯒꯤ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯤꯗꯅ, ꯃꯥꯏ ꯃꯆꯥ ꯅꯨꯄꯥꯅꯤ, ꯑꯩꯒꯁꯨ ꯇꯤꯟꯅꯕ꯫ ꯅꯍꯥꯟꯈꯩ ꯑꯩꯅ ꯂꯩꯔꯤꯗꯣ ꯃꯣꯏꯗꯅꯤ, ꯃꯥꯁꯨ ꯇꯝꯄꯥꯛꯇ ꯀꯣꯏꯕ ꯂꯥꯛꯏꯅꯤ, ꯈꯪꯅꯧ꯫ ꯅꯥꯎꯕꯅ ꯑꯣꯍꯣ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯦ, ꯏꯅꯦꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯃꯤꯡ ꯅꯥꯎꯕ, ꯑꯩꯒꯤꯅ ꯇꯥꯃꯤ, ꯆꯍꯤ ꯂꯦꯡꯒꯥꯁꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ, ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯁꯤꯀꯣ꯫ ꯑꯁ ꯅꯪꯒꯤ ꯄꯣꯠꯁꯦ ꯌꯥꯝꯃꯜꯂꯦ, ꯑꯩ ꯈꯔ ꯄꯥꯏꯕꯤꯒꯦꯁꯦ꯫ ꯃꯁꯤꯒꯤ ꯃꯩꯔꯥꯕ ꯐꯖꯕꯁꯤꯅ ꯈꯥꯎ ꯃꯆꯥ ꯑꯃꯈꯛꯀ ꯄꯥꯏꯔꯗꯅ, ꯏꯇꯥꯎ ꯇꯥꯃꯤ, ꯈꯥꯎꯖꯥꯎꯁꯤꯅ ꯊꯣꯝꯗꯠꯂꯨ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯊꯣꯝꯗꯠꯈ꯭ꯔꯗꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯛꯂꯤꯕꯗꯨꯅ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯅꯤ꯫ ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤꯁꯦ, ꯏꯆꯟ, ꯋꯥꯕ꯭ꯔꯥ? ꯋꯥꯗꯦꯗ ꯏꯕꯨ꯫ ꯋꯥꯕ ꯌꯥꯗꯦꯀꯣ, ꯅꯪꯕꯨ ꯌꯦꯡꯅꯕ ꯂꯥꯛꯅꯔꯤ ꯃꯌꯥꯝꯁꯦ ꯎꯔꯤꯗꯅ꯫ ꯅꯣꯏ ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯌꯨꯝꯁꯨ ꯌꯧꯗꯧꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯩꯔꯥꯕꯒꯤ ꯃꯃꯥꯗꯨ ꯁꯪꯒꯣꯜꯗ ꯆꯔꯨ ꯀꯛꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯤꯌꯥꯝ ꯑꯃ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯌꯦꯡꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯎꯔꯛꯄ ꯎꯕꯗ ꯅꯣꯛꯂꯒ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯂꯒ ꯀꯧꯔꯛꯏ, ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯒ ꯄꯥꯎ ꯄꯤꯔꯛꯇꯅ ꯍꯦꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯃꯄꯥ, ꯇꯥꯔꯤꯕ꯭ꯔꯣ? ꯅꯆꯥꯅꯨꯄꯥ ꯂꯥꯛꯑꯦ꯫ ꯅꯥꯎꯕꯅ ꯅꯃꯧ ꯅꯨꯄꯤꯁꯨ ꯌꯥꯎꯔꯤ ꯏꯗꯣꯝꯆꯥ? ꯍꯥ, ꯍꯣꯏꯅꯦ,
ꯑꯩꯗꯤ ꯉꯁꯥꯏ ꯈꯩꯕ ꯎꯔꯨꯗꯦ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯛꯏꯗꯅ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨ ꯃꯩꯔꯥꯕꯅ ꯏꯃꯥ ꯃꯥꯅ ꯅꯃꯧ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯃꯥꯁꯤꯅ ꯑꯩꯒꯤ ꯏꯇꯥꯎ ꯃꯃꯤꯡ ꯇꯥꯃꯤ ꯀꯧꯕꯅꯤ ꯑꯩꯅ ꯅꯍꯥꯟꯈꯩ ꯂꯩꯔꯤꯗꯣ ꯃꯣꯏꯗꯅꯤ ꯃꯥꯁꯨ ꯀꯣꯏꯕ ꯂꯥꯏꯅꯤ ꯈꯨꯜ ꯊꯪꯅꯕꯒꯤ ꯏꯅꯦ ꯉꯥꯟꯕꯤꯗꯨ ꯈꯪꯉꯤꯗꯅ ꯃꯥꯏ ꯃꯆꯥꯅꯨꯄꯥꯅꯤ ꯍꯩꯃꯥ ꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯨꯡꯉꯣ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯃꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯃꯩꯒ ꯑꯣꯛꯈꯤꯗꯧꯅꯤꯀꯣ ꯃꯄꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯃꯤ ꯅꯆꯥꯅꯨꯄꯥꯒ ꯅꯃꯧ ꯅꯨꯄꯤꯒ ꯂꯥꯛꯑꯦ ꯋꯥꯅꯤ ꯃꯃꯥꯗꯨ ꯂꯥꯎ ꯂꯥꯎꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯄꯥꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯏꯄꯥꯁꯦ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯄꯣꯠꯆꯩ ꯊꯥꯅꯕ ꯂꯩꯕꯥꯛ ꯀꯟꯅ ꯇꯧꯔꯨꯕꯅꯤ ꯏꯃꯧꯅ ꯀꯗꯥꯏ ꯃꯧ ꯑꯃꯅ ꯕꯦꯝꯃ ꯅꯀꯨꯕꯣꯛꯅꯤ ꯅꯀꯣꯛꯇ ꯐꯤꯗꯨ ꯈꯨꯝꯃꯣ ꯁꯨꯃꯥꯏꯅ ꯑꯣꯍꯣ ꯑꯗꯨꯒꯅꯦ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯣ ꯏꯪꯉꯦꯂꯩꯁꯨ ꯃꯧ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯈꯨꯗꯤꯡ ꯇꯧꯏ ꯃꯀꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯁꯦ ꯃꯩ ꯑꯣꯛꯁꯤꯁꯦ ꯃꯧ ꯅꯄꯥꯕꯨꯡꯕꯨ ꯈꯨꯔꯨꯝꯈ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯈꯨꯔꯨꯝꯈ꯭ꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯑꯁꯤꯅꯅꯦ ꯅꯅꯦꯝꯕꯣꯛꯅꯤꯀꯣ ꯃꯉꯣꯟꯗꯁꯨ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯈꯨꯔꯨꯝꯃꯨ ꯏꯃꯧꯁꯤꯗꯤ ꯏꯃꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯏꯃꯧꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯤꯔꯣꯜꯀꯁꯤ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯁꯤ ꯏꯕꯨꯡꯉꯣ ꯅꯇꯥꯎꯁꯤꯒ ꯅꯪꯁꯨ ꯆꯪꯃꯤꯟꯅꯔꯛꯑꯣ ꯅꯥꯎꯕ ꯅꯪꯁꯨ ꯄꯣꯠ ꯆꯩꯁꯤ ꯈꯔ ꯊꯥꯡꯖꯤꯟꯕꯤꯔꯛꯑꯣ ꯏꯆꯦ ꯏꯅꯦ ꯃꯌꯥꯝꯕꯨ ꯏꯃꯧꯁꯤ ꯄꯨꯁꯤꯜꯂꯒꯦꯀꯣ ꯍꯌꯦꯡꯗꯒꯤ ꯅꯈꯣꯏꯒ ꯁꯛꯈꯪꯅꯍꯜꯂꯗꯧꯅꯤ ꯄꯨꯁꯜꯂꯨ ꯃꯁꯥꯗꯣ ꯋꯥꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯝꯂꯅꯤ ꯅꯃꯧ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯅꯆꯥꯅꯨꯄꯥꯁꯦ ꯃꯧ ꯈꯟꯕ ꯍꯩꯀꯣ ꯑꯩꯈꯣꯏꯁꯨ ꯊꯣꯛꯑꯁꯤꯅꯦ ꯑꯗꯨꯗꯤ ꯃꯤꯗꯤ ꯃꯃꯧ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯥꯎ ꯆꯠꯅꯔꯁꯤ ꯃꯈꯣꯏꯁꯨ ꯐꯥꯒꯤ ꯇꯧꯔꯝꯂꯒ ꯆꯠꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯩꯔꯥꯕ ꯇꯥꯃꯤ ꯑꯃꯗꯤ ꯃꯈꯣꯏꯁꯤꯡꯗꯨ ꯆꯥꯛꯈꯨꯝꯗ ꯂꯣꯏꯅ ꯐꯝꯃꯤ ꯏꯪꯉꯦꯂꯩꯒ ꯃꯅꯦꯝꯒꯅ ꯆꯥꯛꯃꯩ ꯊꯥꯒꯠꯂꯒ ꯑꯃꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤ ꯃꯩꯔꯥꯕꯅ ꯃꯥ ꯅꯃꯧꯁꯨ ꯄꯨꯔꯛꯂꯕꯅꯤꯅ ꯀꯩ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯗꯣꯏꯅꯣ ꯃꯈꯣꯏꯁꯤꯡꯗꯨ ꯃꯩꯔꯥꯕꯗ ꯃꯃꯤꯠ ꯐꯩꯅ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯗꯣꯏꯅꯣꯅ ꯍꯪꯖꯕꯅꯤ ꯀꯩꯅꯣ ꯇꯜꯂꯤ ꯅꯣꯏ ꯃꯤꯠꯌꯦꯡꯗꯤ ꯌꯥꯝ ꯍꯩꯅꯗꯦꯕ ꯇꯥꯃꯤ ꯅꯪ ꯈꯨꯌꯦꯡꯗꯨꯅ ꯀꯤꯠ ꯃꯌꯦꯜ ꯍꯩꯅꯗꯕ ꯍꯣꯔꯦꯟ ꯏꯕꯥꯅꯤ ꯇꯨꯃꯤꯟꯅꯅꯤ ꯈꯟꯕꯗ ꯇꯟꯖꯜꯂꯦꯀꯣ ꯑꯁ ꯀꯔꯤꯔꯣ ꯃꯊꯣꯡ ꯈꯪꯗꯅ ꯁꯨꯝ ꯉꯥꯡꯉꯤꯗꯤ ꯏꯆꯟ ꯏꯪꯉꯦꯂꯩꯁꯨ ꯂꯩ ꯏꯃꯥꯁꯨ ꯑꯄꯥꯁꯨ ꯂꯣꯏꯅ ꯂꯩꯌꯦꯅꯦ ꯇꯜꯂꯦ ꯅꯪꯁꯤ ꯏꯀꯥꯏꯕ ꯈꯪꯗꯦꯀꯣ ꯑꯩ ꯑꯣꯏꯅ ꯏꯀꯥꯏ ꯄꯤꯌꯦ ꯏꯆꯥ ꯇꯥꯃꯤꯗꯅꯤ ꯋꯥꯈꯜ ꯇꯥꯕ ꯅꯇꯥꯎꯗꯨꯗꯤꯅꯦ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯅꯦ ꯌꯦꯡꯉꯣꯏ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯏꯆꯥꯒ ꯏꯃꯧꯒ ꯂꯨꯍꯣꯡꯕꯤꯔꯗꯧꯅꯤ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨꯀꯣ ꯄꯣꯠ ꯆꯩ ꯊꯝꯅꯔꯤꯕ ꯀꯥꯁꯤꯅ ꯁꯥꯡꯗꯣꯛꯈ꯭ꯔꯒ ꯏꯆꯥ ꯇꯥꯃꯤꯒꯤ ꯀꯥ ꯑꯣꯏꯅꯕ ꯌꯥꯏꯗꯅ ꯇꯥꯃꯤ ꯅꯪꯕꯨ ꯇꯟꯕ꯭ꯔꯣ ꯇꯟꯗꯦ ꯏꯃꯥ ꯏꯇꯥꯎꯁꯨ ꯂꯨꯍꯣꯡꯂꯕꯗꯤ ꯑꯩꯒ ꯀꯔꯝꯅ ꯇꯨꯝꯒꯦꯔꯣ ꯏꯊꯟꯗ ꯇꯨꯝꯖꯕꯅ ꯐꯔꯦ ꯃꯩꯔꯥꯕꯅ ꯁꯪꯒꯣꯜꯗ ꯑꯣꯏꯅ ꯇꯨꯝꯕ ꯅꯪꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯄꯛꯆꯅꯤ ꯅꯁꯛꯇꯨꯒ ꯒ꯭ꯌꯥꯟ ꯁꯨꯠꯇ ꯇꯥꯕꯒ ꯁꯥꯖꯤꯜꯂꯗꯅ ꯏꯃꯥ ꯃꯥꯒꯤ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯅꯦ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯔꯗꯧꯅꯤ ꯃꯌꯨꯝꯗ ꯊꯥꯗꯣꯛꯈꯤꯁꯦ ꯑꯗꯨꯒ ꯅꯨꯄꯤ ꯁꯦꯝꯕꯤꯔꯒ ꯅꯠꯇ꯭ꯔꯗꯤ ꯉꯥꯎꯖꯈ꯭ꯔꯅꯤ ꯈꯔ ꯂꯩꯔꯒ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯋꯥꯁꯤ ꯉꯥꯡꯗꯤ ꯋꯥꯛ ꯉꯥꯡꯕꯖꯥꯠꯅꯤꯀꯣ ꯅꯃꯥ ꯂꯧꯗꯅ ꯈꯗꯥꯡꯗꯤ ꯐꯔꯦꯅꯦꯀꯣ ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯏꯄꯥ ꯃꯌꯥꯏ ꯀꯥꯗ ꯑꯣꯏꯅ ꯐꯝꯂꯨꯔꯒꯦ ꯏꯕꯨꯡꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯅꯥꯀꯣꯡꯁꯦ ꯁꯤꯡꯖꯥꯏ ꯃꯃꯥ ꯆꯥꯛꯇꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯀꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯨꯔꯣ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯂꯒꯦ ꯏꯕꯨꯡꯉꯣ ꯇꯥꯃꯤꯒ ꯅꯈꯣꯏꯅꯤꯁꯨ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯒꯦꯔ ꯀꯩꯗꯧꯒꯦꯒꯦ ꯇꯧꯔꯨꯁꯣꯗꯅ ꯏꯃꯧꯒ ꯏꯕꯥꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯊꯣꯡꯍꯧꯒꯦ ꯃꯩꯔꯥꯕꯅ ꯑꯁ ꯅꯣꯏꯅꯤꯈꯛ ꯆꯥꯛ ꯊꯣꯡꯕꯗꯣ ꯀꯤꯔꯝꯅꯤ ꯑꯩ ꯁꯪꯕꯤꯒꯦ ꯇꯥꯃꯤ ꯅꯪ ꯇꯨꯝꯃꯨꯔꯁꯨ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯛꯀꯦꯕ ꯍꯥꯏ ꯏꯕꯨꯡꯉꯣ ꯇꯥꯃꯤ ꯃꯗꯨꯒꯤ ꯅꯇꯥꯎꯗꯣ ꯃꯅꯥꯍꯨꯝꯗꯨꯗꯅꯦ ꯑꯝꯇ ꯁꯦꯠꯆꯜ ꯃꯃꯥꯏꯁꯤ ꯏꯀꯥꯏ ꯈꯪꯗꯦꯅꯦ ꯅꯨꯄꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯂꯩꯁꯤꯜꯂꯒ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯆꯠꯂꯨꯅꯦꯍꯦ ꯏꯪꯉꯦꯂꯩ ꯋꯥꯗꯤ ꯉꯥꯡꯗ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯂꯒ ꯆꯠꯂꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯖꯩ ꯃꯩꯔꯥꯕꯅ ꯍꯣ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯅꯨꯄꯤꯁꯤꯗ ꯉꯥꯛꯇꯪ ꯌꯦꯡꯖꯒꯦ ꯇꯧꯕꯁꯦ ꯀꯣꯏꯇꯥꯟ ꯃꯥꯅ ꯑꯩꯈꯣꯏ ꯆꯠꯅꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯆꯥꯛ ꯊꯣꯡꯕꯁꯤꯗ ꯁꯨꯝ ꯌꯦꯡꯅꯤꯡꯗꯅ ꯉꯥꯛ ꯂꯩꯒꯦ ꯇꯧꯕꯅꯦꯕ ꯌꯥꯗ꯭ꯔꯒꯅ ꯐꯔꯦ ꯀꯩꯅꯣ ꯇꯥꯃꯤ ꯂꯥꯛꯑꯣ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡ ꯊꯤꯕꯤ ꯁꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯌꯥꯝꯕꯤ ꯇꯥꯟꯅꯁꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯊꯋꯥꯟꯃꯤꯆꯥꯛ ꯊꯣꯛꯀꯦꯔꯥ ꯃꯁꯤꯡ ꯊꯤꯕ ꯀꯔꯝꯅ ꯉꯝꯒꯅꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯅꯤꯗꯨ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯃꯃꯥꯗꯨ ꯅꯣꯛꯂꯒ ꯃꯃꯧꯗ ꯌꯦꯡꯂꯛꯏ ꯑꯅꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯃꯧꯕꯨ ꯋꯥꯈꯜ ꯇꯥꯔꯤꯕ꯭ꯔꯣ ꯇꯥꯔꯤ ꯏꯃꯥ ꯏꯃꯧꯁꯤꯗꯤ ꯌꯦꯡꯉꯣꯏ ꯅꯃꯥ ꯑꯩꯅꯅꯦ ꯆꯠꯅꯕꯤ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯇꯝꯄꯥꯛꯀꯤ ꯆꯠꯅꯕꯤꯒ ꯆꯤꯡꯒꯤ ꯆꯠꯅꯕꯤꯒꯗꯤ ꯈꯔꯁꯨ ꯈꯦꯠꯅꯕꯅꯤꯗꯣ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯍꯩꯅꯅꯕ ꯏꯃꯧꯅꯁꯨ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯍꯣꯏ ꯑꯩꯕꯨ ꯂꯣꯏꯅ ꯍꯩꯅꯕ ꯇꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯑꯩꯁꯨꯀꯣ ꯑꯌꯨꯛꯇ ꯋꯥꯏꯒ ꯇꯩꯔꯒ
ꯗꯨꯛ ꯃꯩꯔꯥ ꯀꯠꯄꯗꯣ ꯌꯥꯝ ꯄꯥꯝꯕꯅꯤ ꯏꯕꯨꯡꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤꯁꯨ ꯂꯤꯕꯤꯕꯅꯤ ꯏꯃꯥ ꯐꯩ ꯅꯈꯣꯏ ꯃꯁꯦꯟꯁꯨ ꯇꯥꯛꯊꯣꯛ ꯇꯥꯛꯁꯤꯟ ꯇꯧꯅꯒꯗꯧꯅꯤ ꯐꯔꯦꯁꯦ ꯆꯥꯛꯁꯤ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯃꯄꯥꯗꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯇꯥꯃꯤꯒ ꯃꯩꯔꯥꯕꯒꯁꯨ ꯍꯧꯒꯠꯈ꯭ꯔꯦ ꯏꯪꯉꯦꯜꯂꯩ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯅꯦꯝꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯊꯕꯛꯇꯨ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯃꯈꯣꯏꯅꯤꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯏꯪꯉꯦꯜꯂꯩꯁꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯆꯥꯏꯊꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯤ ꯃꯅꯦꯝꯁꯨ ꯍꯧꯒꯠꯂꯛꯂꯒ ꯃꯁꯥ ꯆꯥꯏꯊꯔꯒ ꯃꯃꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯄꯥꯁꯨ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯈ꯭ꯔꯦ ꯃꯩꯔꯥꯕꯒ ꯇꯥꯃꯤꯒꯁꯨ ꯍꯧꯒꯠꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯅ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯃꯥ ꯇꯥꯃꯤꯒꯤ ꯃꯃꯥꯅ ꯃꯄꯥꯝꯗ ꯄꯣꯠ ꯄꯤꯌꯨꯅ ꯀꯩꯀꯩꯅꯣ ꯈꯔ ꯄꯤ ꯁꯤꯝꯇ ꯊꯤꯜꯂꯨꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯆꯠꯊꯣꯛꯂꯨꯔꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯣꯠ ꯆꯩꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯅꯥꯎꯕꯒꯁꯨ ꯊꯦꯡꯅꯩ ꯅꯥꯎꯕꯅ ꯍꯣꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯄꯣꯠ ꯌꯣꯝꯗꯨꯒ ꯃꯐꯝ ꯑꯃ ꯍꯣꯡꯉꯒꯦ ꯍꯥꯏꯔꯣ ꯍꯩꯄꯥ ꯁꯥꯕ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯊꯪꯅꯕ ꯈꯨꯜꯐꯥꯎꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯇꯥꯃꯤ ꯍꯣꯏꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗꯅꯤ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯑꯩꯁꯨ ꯊꯕꯛ ꯀꯌꯥꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯣꯛꯂꯛꯏꯅꯦ ꯇꯥꯃꯤ ꯀꯩ ꯅꯨꯃꯤꯠꯇꯒꯤ ꯀꯣꯏꯕ ꯆꯠꯄ ꯍꯧꯁꯤ ꯍꯥꯏꯅꯣ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯅꯥꯎꯕꯅ ꯌꯥꯅꯤ ꯈꯔ ꯂꯩꯔꯗꯤ ꯁꯣꯝꯗ ꯆꯠꯁꯤꯒ ꯑꯗꯣꯝꯗ ꯆꯠꯅꯤꯡꯗꯦꯒ ꯍꯥꯏꯔꯛꯇꯧ ꯂꯩꯔꯦ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯑꯗꯣ ꯅꯨꯄꯤꯗꯤ ꯑꯩꯈꯣꯏ ꯈꯨꯜꯗꯤ ꯀꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯈꯨꯜꯗ ꯌꯦꯡꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯈꯪꯗꯦꯗ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯅ ꯀꯔꯝꯅ ꯀꯣꯏꯒꯦꯔꯣ ꯑꯄꯥꯝꯕ ꯌꯥꯎꯔꯁꯨ ꯃꯈꯣꯏꯒꯤ ꯈꯪꯅꯕ ꯂꯩꯔꯝꯂꯗꯤ ꯃꯩꯔꯥꯕꯅ ꯃꯁꯤ ꯌꯥꯝ ꯁꯤꯡꯖꯤꯜꯂꯩꯅꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯀꯩꯝ ꯈꯪꯗꯕ꯭ꯔꯅ ꯈꯟꯕꯅꯤ ꯑꯗꯣ ꯈꯪꯉꯤꯗꯣ ꯌꯥꯝ ꯐꯔꯝꯃꯦ ꯑꯗꯣ ꯅꯪꯒ ꯆꯥꯟꯅꯕ ꯅꯪꯕꯨ ꯄꯥꯝꯕ ꯅꯨꯡꯁꯤꯖꯕꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯅꯤꯍꯦ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤꯐꯥꯎ ꯁꯤꯗ ꯁꯨꯝ ꯂꯩꯈꯤꯗꯧꯅꯤ ꯅꯇꯨꯗꯨ ꯂꯩꯔꯀꯥꯟꯗ ꯅꯌꯨꯝꯗ ꯄꯨꯔꯒ ꯆꯦꯟꯈꯣ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯊꯧꯒꯦ ꯅꯥꯎꯕꯅ ꯌꯥꯝ ꯅꯩꯕꯒ ꯃꯥꯟꯗ꯭ꯔꯥ ꯃꯥꯅ ꯑꯩꯁꯦ ꯁꯛꯁꯤꯒ ꯅꯁꯛꯇꯨꯒ ꯆꯥꯟꯅꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯉꯣꯏꯕꯀꯣ ꯅꯔꯤꯜ ꯃꯇꯥꯗꯨꯒ ꯅꯍꯥꯟꯃꯨꯛ ꯐꯨꯅꯕꯗ ꯃꯅꯤꯡ ꯊꯪꯂꯒ ꯑꯀꯟ ꯆꯥꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ ꯑꯗꯨꯗꯤ ꯃꯤ ꯑꯩ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯤꯗꯨꯗꯤ ꯅꯪꯅ ꯅꯝꯗꯨꯅ ꯆꯤꯡꯂꯒ ꯃꯤ ꯐꯨꯅꯔꯁꯤꯅ ꯄꯨꯔꯒ ꯌꯥꯔꯦ ꯑꯗꯨꯏ ꯋꯥꯗꯣ ꯇꯣꯛ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯗ꯭ꯔꯗꯤ ꯍꯦꯛꯇ ꯁꯨꯝ ꯆꯠꯂꯒ ꯈꯨꯜ ꯑꯇꯣꯞꯄ ꯑꯃ ꯇꯥꯗꯣꯏꯅꯦꯕ ꯉꯛꯇ꯭ꯔꯥ ꯃꯤꯑꯣꯏꯕꯁꯦ ꯈꯨꯜ ꯑꯃꯗꯒꯤ ꯑꯃꯗ ꯈꯣꯡꯅ ꯆꯠꯄ ꯉꯝꯃꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯉꯛꯏ ꯇꯥꯃꯤꯒ ꯅꯥꯎꯕꯒꯗꯨ ꯋꯥ ꯉꯥꯡꯂꯛꯇꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤ ꯁꯨꯝ ꯂꯥꯛꯄꯅ ꯇꯥꯃꯤꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯁꯨ ꯌꯧꯔꯦ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠ ꯆꯩꯗꯨ ꯄꯤꯔꯝꯂꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤꯕꯗꯨ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯏꯇꯥ ꯑꯥꯗ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯃꯁꯛ ꯂꯣꯏ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯏ ꯊꯪꯕꯁꯤꯅꯕꯨ ꯍꯦꯟꯒꯨꯝ ꯇꯧꯏ ꯎꯔꯤꯔꯩꯅ ꯅꯪꯅ ꯅꯨꯄꯥꯗ ꯌꯦꯡꯂꯒ ꯂꯩꯌꯣ ꯍꯩꯃꯥ ꯀꯩꯅꯣ ꯃꯥꯅ ꯁꯨꯝ ꯌꯦꯡꯉꯤꯁꯤꯕꯣ ꯃꯤꯅꯛ ꯁꯤꯠꯂꯦ ꯍꯥꯏꯕꯅꯤ ꯏꯀꯥꯏꯖꯗ꯭ꯔꯣ ꯅꯃꯥꯏꯗꯨꯕꯣ ꯅꯥꯎꯕꯅ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯏꯇꯧ ꯇꯝꯃꯤ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯄꯥꯝꯕ ꯌꯥꯎꯔꯗꯤ ꯈꯜꯂꯨꯍꯦ ꯅꯇꯥꯎ ꯌꯥꯎꯔꯦ ꯑꯩ ꯍꯦꯛꯇ ꯍꯥꯏꯅꯕꯤꯍꯧꯔꯒꯦ ꯉꯁꯤ ꯈꯛ ꯊꯦꯡꯅꯔꯒ ꯀꯔꯝꯅ ꯌꯥꯔꯛꯀꯦꯔꯥ ꯑꯁ ꯈꯨꯕꯥꯛ ꯑꯃꯨꯛ ꯆꯥꯒꯅꯤꯗ ꯑꯃ ꯅꯨꯄꯤꯁꯤꯒꯤ ꯈꯨꯌꯦꯡꯁꯦ ꯑꯩ ꯀꯤꯖꯩꯌꯦꯕ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯜꯂꯦ ꯃꯩꯔꯥꯕꯅ ꯑꯩ ꯇꯧꯒꯦ ꯂꯝꯕꯤ ꯆꯠꯄꯗ ꯃꯤ ꯌꯦꯡꯂꯒ ꯆꯠꯂꯗꯤ ꯈꯨꯗꯤ ꯊꯤꯖꯤꯟꯕꯅꯦ ꯑꯗꯨꯅ ꯂꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯠꯄꯤꯌꯨ ꯏꯇꯥꯎ ꯂꯝꯕꯤꯁꯤ ꯃꯨꯟꯅ ꯌꯦꯡꯂ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯃꯤꯠꯇꯨꯕꯨ ꯌꯥꯝ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯗꯨꯕꯣ ꯆꯣꯡꯊꯣꯔꯛꯇꯧꯔꯦꯃꯤ ꯅꯥꯎꯕꯅ ꯆꯣꯡꯊꯣꯔꯛꯂꯒꯅ ꯈꯣꯡꯄꯥꯛꯅ ꯅꯦꯠꯈꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯕꯤꯠꯄꯨ ꯀꯩꯅꯣ ꯇꯥꯡꯂꯁꯨ ꯇꯥꯡꯖꯔꯒꯦ ꯑꯄꯥꯝꯕ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖ ꯃꯤꯁꯛꯇ ꯌꯦꯡꯕꯗ ꯇꯥꯡꯕꯕꯨ ꯅꯠꯇ꯭ꯔꯣ ꯇꯝꯃꯤ ꯑꯧ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯛꯍꯦꯟꯕꯤꯒ ꯎꯔꯤꯔꯩꯒꯗ ꯄꯨꯟꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯂꯛꯂꯒ ꯂꯝꯕꯤꯗꯨ ꯊꯩꯅꯩ ꯁꯛꯍꯦꯟꯕꯤꯅ ꯑꯁ ꯏꯀꯥꯏꯖꯕꯅ ꯁꯤꯔꯦ ꯉꯟꯇꯥꯅ ꯆꯣꯞꯄ ꯅꯪꯕ ꯑꯣꯟꯊꯣꯛꯅ ꯇꯜꯂꯦꯗ ꯑꯩꯗꯤ ꯎꯔꯤꯔꯩꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯨꯅꯨꯅ ꯌꯥꯝ ꯌꯦꯡꯖꯅꯤꯡꯃꯜꯂꯦꯕ ꯃꯤꯅ ꯂꯛꯅꯔꯝꯃꯤꯗꯣ ꯏꯀꯥꯏꯗ꯭ꯔꯥ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯑꯩꯐꯥꯎ ꯃꯥꯏ ꯉꯥꯡꯁꯤꯜꯂꯛꯄꯗ ꯁꯥꯒꯠꯄ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯌꯥꯏ ꯊꯪꯕ ꯅꯨꯄꯥꯗꯣ ꯈꯨꯜꯁꯤꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯅꯤꯕ ꯃꯁꯛ ꯐꯖꯩꯅ ꯄꯥꯝꯅ ꯌꯦꯡꯕ ꯅꯠꯇꯦ ꯃꯣꯏꯁꯨ ꯂꯛꯅꯅꯤꯡꯃꯟꯕ ꯍꯥꯏꯗꯨꯅꯤ ꯍꯣꯏꯁꯤ ꯌꯥꯔꯦ ꯀꯩꯁꯨꯝ ꯈꯜꯂꯨꯔꯅꯨ ꯃꯤꯁꯨ ꯂꯛꯅꯖꯔꯤꯅꯤ ꯏꯁꯤꯡꯁꯦ ꯐꯠꯆꯣꯛꯂꯨꯔꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯖꯣꯔꯐꯣꯟꯗꯣ ꯃꯦꯜꯂꯒ ꯆꯥꯎꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯁꯣꯝꯗ ꯇꯥꯃꯤꯗꯨ ꯃꯅꯤꯡ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯎꯔꯤꯔꯩꯅ ꯃꯇꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯍꯧꯕꯗꯨꯗ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯇꯥꯎ ꯑꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈ꯭ꯔꯦ
ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯩꯔꯥꯕ ꯑꯃꯗꯤ ꯏꯪꯉꯦꯂꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯇꯥꯃꯤ ꯃꯥꯒꯤ ꯄꯤꯔꯤꯕ ꯀꯥꯒꯤ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯤ ꯃꯩꯔꯥꯕꯗꯨ ꯆꯪꯂꯛꯂꯒ ꯀꯧꯔꯛꯏ ꯇꯥꯃꯤ ꯇꯥꯃꯤ ꯀꯩꯅꯣ ꯁꯤꯕꯣ ꯃꯤꯅ ꯀꯧꯕ ꯇꯥꯗ꯭ꯔꯤꯁꯤꯕꯣ ꯁꯤꯔꯖꯥꯠꯂꯣ ꯍꯦ ꯇꯥꯃꯤ ꯑꯁ ꯈꯪꯉꯤꯍꯦ ꯀ꯭ꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯅꯕ꯭ꯔꯥ ꯅꯥꯀꯣꯡꯁꯦ ꯄꯪꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ ꯑꯁ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤꯕ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯉꯥꯎꯕ ꯍꯦꯟꯖꯤꯜꯂꯤꯅꯦ ꯏꯁ ꯃꯥꯅ ꯀꯣꯏꯅ ꯁꯨꯝ ꯁꯥꯖꯤꯜꯂꯤ ꯀꯩ ꯋꯥꯈꯜꯗꯅꯣ ꯅꯪꯅ ꯈꯜꯂꯒ ꯃꯪꯂꯒ ꯂꯩꯔꯝꯃꯤꯗꯣ ꯍꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯩꯈꯣꯏꯗꯒ ꯂꯩꯕꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯂꯨꯍꯣꯡꯈꯤꯕꯁꯤꯗ ꯆꯥꯏꯔꯕ ꯅꯪ ꯐꯪꯗ꯭ꯔꯦꯅ ꯍꯥ ꯆꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯆꯥꯛꯆꯗꯦꯀꯣ ꯑꯩ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯀꯩꯅꯣ ꯑꯩꯁꯦ ꯅꯍꯥꯟꯃꯨꯛ ꯑꯃ ꯑꯩꯈꯣꯏꯅ ꯑꯥ ꯈꯨꯜꯗ ꯆꯠꯄꯗꯣ ꯈꯪꯕ꯭ꯔꯥ ꯅꯥꯎꯕꯒ ꯆꯠꯄꯗꯣ ꯑꯗꯨꯗ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯂꯩꯁꯥ ꯑꯃ ꯑꯩꯅ ꯁꯨꯝ ꯄꯥꯝꯈꯤꯕ ꯑꯗꯨꯒꯤ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯝꯕꯅꯤ ꯑꯦ ꯑꯗꯨꯒ ꯅꯍꯥꯟ ꯍꯥꯏꯗꯕ ꯍꯧꯖꯤꯛꯀ ꯍꯥꯏꯔꯛꯏꯕ ꯂꯣꯏꯔꯦ ꯅꯪꯁꯨ ꯑꯌꯥꯝꯕ ꯃꯤꯅꯤ ꯅꯪꯁꯦ ꯑꯁ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯝꯇ ꯍꯥꯟꯅ ꯇꯥꯀꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯅꯥꯎꯕꯒ ꯅꯪꯒꯅꯁꯨ ꯀ꯭ꯔꯤ ꯀ꯭ꯔꯤꯅꯣ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯒ ꯂꯛꯅꯔꯤꯗꯨꯗꯤ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯃꯣꯏꯗ ꯍꯥꯏꯔꯗꯤ ꯁꯥꯎꯕꯗꯒꯤ ꯈꯨꯕꯥꯛ ꯆꯥꯈ꯭ꯔꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯪꯁꯨ ꯀ꯭ꯔꯤꯁꯨ ꯈꯪꯗꯅ ꯋꯥꯁꯦ ꯃꯌꯥꯝ ꯉꯥꯡꯉꯤ ꯍꯣꯏ ꯐꯔꯦꯅꯦ ꯑꯗꯣ ꯑꯩꯗꯤ ꯍꯟꯗꯛ ꯊꯕꯛ ꯈꯔ ꯆꯤꯟꯅꯤ ꯅꯥꯎꯕ ꯅꯪꯒ ꯆꯠꯂꯒ ꯅꯨꯄꯤꯗꯨ ꯈꯪꯅꯅꯕ ꯁꯤꯜꯂꯣ ꯑꯩꯉꯣꯟꯗꯒꯤ ꯅꯥꯎꯕꯅ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯩꯕꯅꯤ ꯇꯟꯕ꯭ꯔꯣ ꯅꯪ ꯃꯥꯒ ꯆꯠꯃꯤꯟꯅꯕ ꯑꯁ ꯇꯟꯗꯦꯗ ꯃꯥꯒ ꯅꯪꯒꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯇꯟꯕ ꯀ꯭ꯔꯤꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯊꯕꯛꯇꯣ ꯐꯖꯅ ꯑꯗꯨꯝ ꯇꯧ ꯑꯗꯣ ꯏꯆꯟ ꯏꯪꯉꯦꯂꯩꯁꯦ ꯂꯨꯅ ꯇꯧꯀꯣ ꯃꯈꯣꯏ ꯏꯃꯥꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯃꯣꯏꯒꯤ ꯑꯄꯥ ꯂꯩꯇꯕꯒꯤ ꯌꯥꯝ ꯋꯥꯅ ꯂꯩꯕꯅꯤꯀꯣ ꯅꯪꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯧꯅꯤ ꯁꯤꯗꯒꯤ ꯑꯩꯅ ꯌꯨꯝ ꯍꯟꯈꯤꯕꯗ ꯃꯈꯣꯏ ꯏꯃꯥꯗꯣ ꯍꯥꯟꯅ ꯆꯪꯂꯛꯂꯒꯅꯦ ꯋꯥ ꯍꯪꯉꯛꯀꯗꯕꯅꯤ ꯑꯩꯉꯣꯟꯁꯤꯗ ꯑꯁ ꯑꯩꯅ ꯈꯨꯝꯂꯁꯨ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯪꯗꯧꯅꯤ ꯑꯗꯨꯅꯀꯣ ꯂꯨꯅ ꯇꯧ ꯍꯥꯏꯁꯤꯅꯤ ꯑꯇꯩ ꯀ꯭ꯔꯤꯁꯨ ꯈꯪꯗꯦ ꯍꯣꯏꯗ ꯑꯩꯅꯦꯅ ꯈꯪꯉꯤ ꯑꯗꯣ ꯆꯥꯛ ꯂꯩꯍꯧꯔꯦ ꯆꯥꯛ ꯇꯣꯛꯂꯒ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯆꯠꯇꯧ ꯂꯩꯕꯅꯤ ꯅꯪꯁꯨ ꯅꯥꯎꯕ ꯍꯧꯔꯒ ꯆꯠꯁꯤꯟꯅꯕ ꯇꯧꯕꯅ ꯐꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯁꯤ ꯍꯣꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯒ ꯇꯥꯃꯤꯗꯨ ꯅꯥꯎꯕ ꯍꯧꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯃꯩꯔꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯒ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯏ ꯏꯪꯉꯦꯂꯩꯅ ꯏꯕꯣꯛ ꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯏꯃꯥꯁꯨ ꯀꯩꯊꯦꯜꯗ ꯊꯣꯛꯈꯤꯕꯅꯤꯅ ꯏꯊꯟꯗ ꯂꯩꯕꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡ ꯇꯥꯃꯤꯁꯨ ꯆꯠꯊꯣꯛꯀꯗꯣꯏꯔꯥ ꯆꯠꯇꯣꯏꯅꯤ ꯏꯆꯟ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯌꯨꯗ ꯃꯩꯔꯥꯕꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯑꯗꯨꯝ ꯊꯨꯅ ꯍꯜꯂꯛꯆꯅꯤ ꯃꯩꯔꯥꯕꯅ ꯀꯩꯁꯨꯝ ꯈꯟꯖꯤꯜꯂꯨꯅꯨ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯄ ꯌꯥꯔꯗ ꯑꯩ ꯐꯠ ꯆꯠꯂꯨꯔꯒ ꯑꯗꯨꯝ ꯂꯥꯛꯀꯦ ꯀꯨꯏꯔꯣꯏ ꯂꯩꯔꯝꯃꯨꯀꯣ ꯇꯥꯃꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯤ ꯃꯩꯔꯥꯕꯅ ꯊꯕꯛ ꯃꯐꯝꯂꯣꯝꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯇꯥꯃꯤ ꯅꯥꯎꯕ ꯍꯣꯏꯗ ꯂꯥꯛꯏ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯇꯞꯅ ꯀꯧꯔꯛꯏ ꯅꯥꯎꯕ ꯏꯇꯥꯎ ꯑꯩꯗꯤ ꯇꯥꯃꯤꯅꯦ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯅꯪꯕꯣ ꯅꯥꯎꯕ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯂꯩꯌꯦ ꯑꯦ ꯀꯩ ꯂꯩꯔꯒꯦ ꯑꯩꯈꯣꯏꯗꯒ ꯂꯥꯛꯏꯁꯤꯕꯣ ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯁꯟ ꯁꯖꯤꯛ ꯐꯥꯜꯂꯨꯁꯦ ꯍꯥꯏꯔꯣ ꯑꯁ ꯅꯠꯇꯦꯗ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯈ꯭ꯔꯒ ꯁꯖꯤꯛ ꯐꯥꯜꯂꯨꯁꯦ ꯍꯥꯏꯔ ꯍꯥꯏꯁꯤꯕꯨ ꯀ꯭ꯔꯤꯔꯣ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨ ꯊꯨꯔꯣꯃꯤ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ ꯑꯁ ꯍꯣꯏꯕ ꯑꯗꯨ ꯀꯥꯏꯗꯅꯣ ꯀꯩ ꯊꯕꯛꯅꯣ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯎ ꯂꯝꯕꯤꯗ ꯆꯠꯄꯗꯅꯦ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯒꯦ ꯑꯩ ꯉꯥꯏꯔꯕꯅꯤꯀꯣ ꯂꯩꯔꯝꯃꯨ ꯑꯩ ꯐꯠ ꯂꯣꯏꯁꯤꯜꯂꯒꯦ ꯅꯥꯎꯕꯗꯣ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯅꯥꯎꯕꯅ ꯉꯛꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯁꯤꯗꯤ ꯊꯪꯅꯕ ꯈꯨꯜꯗꯅꯤ ꯅꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯏꯕꯥꯅꯤ ꯆꯠꯇꯣꯏꯔꯣ ꯅꯠꯇꯦꯕ ꯀ꯭ꯔꯤꯅꯣ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯄꯣꯠ ꯊꯤꯟꯕ ꯆꯠꯄꯗ ꯂꯩꯁꯥꯅꯤ ꯊꯦꯡꯅꯕꯗꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯀꯣ ꯑꯩꯅ ꯁꯨꯝ ꯄꯥꯝꯕ ꯑꯃ ꯌꯥꯎꯕ ꯑꯗꯨ ꯌꯦꯡꯂꯨꯁꯦꯅ ꯇꯧꯕꯅꯤꯗ ꯌꯥꯏꯅꯦ ꯏꯕꯣ ꯅꯍꯥꯟ ꯊꯦꯡꯅꯕꯗꯨꯗꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯂꯨꯝꯕ ꯆꯠꯄꯤꯒ ꯇꯧꯔꯤ ꯃꯥꯜꯂꯦ ꯃꯤ ꯑꯇꯣꯞꯄ ꯈꯪꯅꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯥ ꯑꯁ ꯈꯪꯅꯒꯦꯔꯥ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯇꯜꯂꯤꯕꯣ ꯀꯩꯁꯨꯝ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯌꯥꯅꯕ ꯍꯥꯏꯅꯔ ꯂꯣꯏꯔꯦ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯣ ꯃꯗꯨ ꯊꯦꯡꯅꯕꯗ ꯂꯥꯏ ꯈꯨꯔꯨꯝ ꯃꯈꯥ ꯇꯥꯕꯗꯤ ꯅꯇꯥꯎ ꯇꯧꯒꯦ ꯅꯨꯄꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯝꯃꯒ ꯆꯦꯟꯈ꯭ꯔ ꯂꯣꯏꯔꯦ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯅꯍꯥꯟ ꯃꯈꯣꯏꯅ ꯆꯠꯄ ꯂꯝꯕꯤꯗꯨ ꯌꯧꯔꯦ ꯑꯗꯨꯕꯨ ꯎꯔꯤꯔꯩꯒꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯂꯝꯕꯤꯗꯨꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯆꯠꯄꯤ ꯁꯥꯟꯅꯩ ꯀꯣꯟꯅꯗꯤ ꯎꯔꯤꯔꯩꯗꯨ ꯃꯈꯨꯠ ꯍꯩ ꯈꯔ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯎꯔꯦ ꯇꯥꯃꯤꯅ ꯅꯥꯎꯕ ꯇꯨ ꯑꯁꯤꯗ ꯂꯥꯛꯄꯁꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯁꯥꯕ ꯍꯧꯕꯅꯦ ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯤꯁꯤ ꯌꯥꯎꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯅꯍꯥꯟ ꯆꯠꯄꯗ ꯊꯦꯡꯅꯕꯗꯨꯕꯣ ꯑꯁ ꯌꯥꯎꯔꯝꯃꯤ
ꯌꯥꯎꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯁꯛ ꯈꯪꯉꯤꯁꯦ ꯑꯁ ꯇꯟꯗꯧꯔꯤꯗ ꯃꯩ ꯃꯕꯨꯡ ꯁꯥꯊꯤꯕ ꯁꯥꯕ ꯑꯃ ꯂꯩꯕꯅꯦ ꯁꯤꯗꯤ ꯁꯛ ꯌꯥꯝ ꯍꯥꯎꯇꯕꯅꯤ ꯑꯩꯒꯁꯨ ꯅꯍꯥꯟꯋꯥꯏ ꯐꯨꯅꯈꯤꯕꯅꯤ ꯅꯪꯕꯨ ꯑꯁꯤ ꯅꯠꯇꯕ ꯑꯃ ꯈꯜꯂꯨꯗꯅ ꯅꯨꯄꯤꯕꯨ ꯄꯥꯝꯕ ꯄꯥꯝꯗꯕ ꯍꯥꯏꯗꯨꯅ ꯄꯪꯈꯟꯅ ꯈꯟꯕ ꯌꯥꯕ꯭ꯔꯅꯦ ꯌꯥꯈ꯭ꯔꯁꯨ ꯑꯩꯗꯗꯤ ꯌꯥꯗꯦ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ ꯍꯥ ꯅꯨꯡꯁꯤꯕꯒ ꯌꯧꯈ꯭ꯔꯗꯤ ꯑꯁ ꯄꯦꯜꯂꯦ ꯁꯩꯗ ꯍꯣꯏ ꯁꯤ ꯐꯔꯦ ꯑꯩ ꯀꯧꯕꯤꯒꯦ ꯋꯥꯔꯤ ꯁꯥꯕ ꯍꯧ ꯏꯆꯟ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯑꯩꯉꯣꯟꯗꯔꯣ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯒꯦ ꯀꯩꯅꯣꯅꯤ ꯇꯨ ꯃꯥꯁꯦ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯑꯩꯒꯗꯤ ꯊꯦꯡꯅꯔꯒ ꯇꯤꯟꯅꯕ ꯅꯠꯇꯕ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯟꯅꯕ ꯑꯩꯒꯤꯁꯨ ꯇꯤꯟꯅꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤꯁꯨ ꯃꯥꯁꯦ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯅꯠꯇꯦꯕ ꯆꯤꯡꯒꯤ ꯏꯇꯥꯎꯅꯤ ꯅꯣꯏ ꯈꯨꯜꯒꯤ ꯏꯅꯦꯉꯥꯟꯕꯤꯗꯣ ꯆꯤꯡꯗ ꯃꯌꯨꯝ ꯄꯥꯜꯂꯤꯗꯅ ꯃꯩ ꯃꯆꯥꯅꯨꯄꯥꯅꯤ ꯑꯣ ꯏꯗꯣꯝꯆꯥ ꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯌꯨꯝ ꯈꯪꯗ꯭ꯔꯕꯣ ꯅꯠꯇꯦꯗ ꯃꯥꯁꯦꯀꯣ ꯅꯍꯥꯟꯁꯨ ꯂꯥꯛꯑꯝꯕ ꯑꯗꯨꯗ ꯅꯪꯒ ꯊꯦꯡꯅ ꯃꯥꯜꯂꯦ ꯁꯨꯝ ꯁꯛ ꯈꯪꯅꯅꯤꯡꯕꯁꯨ ꯃꯥꯜꯂꯦ ꯇꯥꯃꯤ ꯅꯪ ꯊꯣꯛꯇꯧꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯎꯕꯅ ꯇꯥꯃꯤꯗꯨ ꯆꯤꯡꯁꯤꯜꯂꯒ ꯎꯔꯤꯔꯩꯒꯤ ꯃꯥꯡꯗ ꯂꯦꯞꯍꯜꯂꯤ ꯇꯥꯃꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯈꯠꯂꯛꯏ ꯃꯃꯥꯏꯗꯨ ꯅꯣꯏꯈꯠꯄ ꯉꯝꯗ ꯁꯨꯝ ꯂꯨꯛꯊꯔꯒ ꯂꯩ ꯎꯔꯤꯔꯩꯁꯨ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯏꯕꯣꯡ ꯀꯩ ꯍꯥꯏꯒꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯁꯥꯁꯤ ꯀꯥꯏꯗꯦ ꯃꯌꯥꯝ ꯁꯥꯅꯤꯡꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯆꯤꯟꯁꯤꯗ ꯊꯣꯛꯂꯛꯑꯣ ꯌꯥꯗꯕ ꯅꯥꯎꯕ ꯑꯩ ꯑꯣꯟꯊꯣꯛꯂꯒ ꯂꯩꯌꯦꯅꯦ ꯏꯕꯨꯡꯁꯦ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯥꯜꯂꯤ ꯁꯤ ꯆꯣꯔꯐꯣꯅꯦ ꯆꯥꯎ ꯇꯥꯃꯤ ꯄꯤꯔꯛꯂꯤꯕ ꯍꯩꯗꯨ ꯇꯞꯅ ꯂꯧꯏ ꯑꯗꯨꯒ ꯀ꯭ꯔꯛ ꯂꯥꯎꯅ ꯆꯤꯛꯂꯒ ꯆꯥꯕꯗ ꯁꯤꯟꯕꯗ ꯃꯃꯥꯏꯗꯨ ꯁꯨꯒꯠꯂꯤ ꯑꯁ ꯀ꯭ꯔꯤꯔꯣ ꯁꯤꯗꯤ ꯌꯥꯝ ꯁꯤꯟꯕ ꯑꯣꯏꯌꯦꯅꯦ ꯑꯩꯈꯣꯏ ꯑꯥ ꯆꯤꯡꯗ ꯄꯥꯟꯕꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯈꯔ ꯁꯤꯟꯕꯅꯤ ꯑꯗꯨ ꯆꯥꯔꯗꯤ ꯋꯥ ꯉꯥꯡꯂꯛꯀꯅꯤꯁꯦ ꯑꯩꯅ ꯈꯪꯕꯩ ꯄꯤꯔꯤꯅꯤ ꯀꯩ ꯋꯥ ꯍꯥꯏꯅꯤꯡꯕꯅꯣ ꯍꯥꯏꯔꯣ ꯏꯗꯣꯝꯆꯥ ꯉꯥꯟꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯈꯪꯗ꯭ꯔꯤꯔꯕ ꯅꯠꯇꯦꯗ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝꯕꯨ ꯀꯔꯝꯅ ꯌꯨꯝ ꯈꯪꯂꯣꯏꯒꯦꯔꯣ ꯏꯆꯟꯒꯤ ꯃꯤꯡ ꯎꯔꯤꯔꯩ ꯀꯧꯏ ꯏꯕꯨꯡ ꯍꯣꯏꯒꯤꯗꯤ ꯑꯩꯒꯤꯅ ꯇꯥꯃꯤ ꯃꯥꯒꯤꯅ ꯅꯥꯎꯕ ꯀꯧꯕꯅꯦ ꯅꯥꯎꯕꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯎꯔꯤꯔꯩ ꯃꯤꯡꯁꯨ ꯈꯪꯅꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯣꯡꯃꯨꯛ ꯂꯥꯛꯀꯦ ꯑꯗꯨꯗꯗꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯍꯩꯇꯕꯅꯤ ꯅꯪꯒ ꯂꯣꯏꯅꯔꯒ ꯋꯥ ꯉꯥꯡꯕꯁꯨ ꯈꯔ ꯇꯝꯕꯤꯕ ꯇꯥꯔꯦꯀꯣ ꯇꯥꯃꯤ ꯆꯠꯁꯤꯜꯂꯣ ꯆꯠꯂꯁꯤ ꯍꯥꯏꯕ꯭ꯔꯥ ꯌꯥꯈ꯭ꯔꯕꯣ ꯅꯥꯎꯕꯅ ꯇꯥꯃꯤꯗꯨ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯎꯔꯤꯔꯩꯗꯨ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯖꯗꯅ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯀꯩꯅꯣ ꯁꯤ ꯑꯅꯤꯁꯤꯕꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯒ ꯅꯥꯈꯧꯔꯤ ꯃꯇꯥꯒꯨꯝꯅ ꯑꯃꯨꯛ ꯆꯤꯡꯅꯔ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯖꯥꯠ ꯖꯥꯠꯅꯤ ꯑꯃꯁꯤꯅ ꯏꯄꯪ ꯄꯪꯈꯩ ꯐꯗꯕ ꯅꯨꯡꯒꯥꯏꯔꯤ ꯀꯥꯟꯗꯦ ꯏꯇꯥ ꯁꯛꯍꯦꯟꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯎꯔꯤꯔꯩ ꯁꯛꯍꯦꯟꯕꯤ ꯍꯣꯏꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯃꯇꯥꯕꯨ ꯀꯧꯏ ꯏꯇꯥ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯜꯂꯤꯗꯣ ꯇꯟꯗ꯭ꯔꯥ ꯈꯪꯗꯦꯕ ꯊꯣꯛꯂꯛꯑꯣ ꯃꯤꯠ ꯁꯤꯡꯅꯕ ꯍꯩ ꯆꯥꯔꯨ ꯂꯥꯛꯑꯣꯕ ꯊꯣꯛꯂꯛꯑꯦ ꯑꯦ ꯗꯥꯔꯤꯗꯨꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯃꯥꯡꯒꯣꯜꯁꯤꯗ ꯐꯛ ꯊꯥꯔꯒ ꯐꯝꯕ ꯌꯥꯕꯗꯨꯕꯨ ꯂꯥꯛꯑꯣ ꯁꯤꯗ ꯀꯥꯈꯠꯂꯣ ꯋꯥ ꯑꯃ ꯇꯝꯕꯤꯒꯦꯅꯦ ꯍꯧꯖꯤꯛꯅꯤꯀꯣ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯊꯦꯡꯅꯩꯌꯦꯕ ꯑꯃꯅ ꯏꯗꯣꯝꯆꯥ ꯉꯥꯟꯕꯤꯗꯣ ꯈꯪꯉꯤꯗꯅ ꯃꯥꯏ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯌꯦ ꯆꯤꯡꯗꯒꯤ ꯂꯥꯛꯑꯒ ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯂꯩꯔ ꯈꯪꯗꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯏꯅꯤꯅꯦ ꯏꯁ ꯏꯔꯥꯡ ꯇꯧꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ ꯕꯦꯝꯃ ꯈꯠꯇ꯭ꯔꯁꯨ ꯋꯥꯗꯣ ꯑꯗꯨꯝ ꯇꯝ ꯅꯠꯇꯦ ꯀꯩ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣꯕ ꯀꯣꯏꯒꯤꯒ ꯍꯥꯏꯔꯛꯏꯔꯣ ꯍꯥꯏꯔꯛꯇꯦꯗ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯦ ꯃꯃꯥꯏꯗꯣ ꯂꯨꯛꯊꯔꯒ ꯑꯗꯨꯝ ꯂꯩꯈꯤ ꯑꯩꯅꯅꯦ ꯁꯣꯔꯐꯣꯟ ꯑꯁꯤꯟꯕꯁꯦ ꯆꯥꯎꯅ ꯄꯤꯁꯤꯟꯕ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯂꯧꯔꯒ ꯆꯤꯛꯂꯒ ꯆꯥꯈ꯭ꯔꯦ ꯁꯤꯜꯂ ꯃꯥꯜꯂꯤ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯑꯗꯨꯒꯅꯦ ꯃꯤꯡ ꯍꯪꯂꯛꯏ ꯂꯣꯏꯔꯦ ꯆꯠꯈ꯭ꯔꯦ ꯃꯊꯪꯗꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯍꯥꯏꯔꯝꯃꯤꯅꯤ ꯆꯤꯡꯒꯤ ꯏꯕꯨꯡꯗꯣ ꯃꯥꯅ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯑꯗꯨꯗꯤ ꯆꯤꯡꯗꯒꯤ ꯂꯥꯛꯄ ꯄꯥꯈꯪꯗꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯌꯥꯗꯣꯏꯔꯣ ꯅꯪꯕꯣ ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯈꯨꯝꯐꯝꯒ ꯈꯪꯗꯧ ꯃꯥꯟꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯗꯣ ꯃꯥꯏ ꯃꯑꯣꯡꯗꯣ ꯏꯁꯝ ꯁꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯎꯏ ꯏꯀꯥꯏ ꯌꯥꯝ ꯊꯤꯒꯟꯕꯁꯨ ꯃꯥꯜꯂꯤ ꯍꯥꯏꯔꯛꯄ ꯉꯥꯏꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯒꯗꯤ ꯁꯣꯏꯗꯅꯗꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤ ꯍꯥꯏꯔꯛꯀꯅꯤꯗ ꯕꯦꯝꯃ ꯀꯦꯔꯒ ꯂꯩꯖꯧ ꯃꯊꯪ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯀꯦꯔꯒ ꯅꯨꯡꯇꯤꯒꯤ ꯂꯩꯔꯗꯤ ꯐꯔꯦꯗꯅ ꯃꯥꯅꯒ ꯍꯦꯟꯖꯤꯜꯂꯛꯏ ꯑꯣ ꯀꯦꯖꯅꯤꯡꯗꯦ ꯈꯪꯉꯕ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯈꯤꯇꯪ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯅꯤꯡꯁꯤꯡꯂꯛꯑꯒ ꯃꯤꯠ ꯍꯦꯛꯇ ꯍꯜꯂꯤ ꯇꯥꯆꯧꯒ ꯁꯣꯏꯗꯅ ꯊꯦꯡꯅꯔꯒ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯑꯃꯨꯛ ꯐꯨꯕꯤꯈ꯭ꯔꯗꯤ ꯑꯁ ꯑꯩ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯅꯣꯏ ꯇꯥꯆꯧꯒꯤꯕꯨ ꯑꯩꯅ ꯐꯥꯔ ꯂꯩꯁꯤꯜꯂꯗꯧꯅꯤ
ꯃꯁꯛꯇꯨꯒ ꯁꯥꯊꯤꯕꯒ ꯁꯥꯗꯅ ꯑꯩꯉꯣꯟꯗꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯒ ꯉꯁꯤꯐꯥꯎ ꯃꯁꯛ ꯎꯠꯂꯛꯇ꯭ꯔꯦꯗꯅ ꯑꯣ ꯏꯀꯥꯏꯔꯤꯅꯦ ꯅꯪꯅ ꯑꯩꯈꯣꯏꯗꯒ ꯂꯥꯛꯄꯗꯣ ꯃꯥꯏꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯅꯤ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯃꯤꯠꯀꯁꯤ ꯅꯥꯔꯝꯃꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯁꯣꯝꯗ ꯇꯥꯃꯤ ꯅꯥꯎꯕ ꯑꯃꯗꯤ ꯃꯩꯔꯥꯕꯗꯨ ꯂꯧꯕꯨꯛꯇ ꯐꯝꯂꯒ ꯃꯩ ꯍꯧꯒꯠꯂꯒ ꯐꯝꯂꯤ ꯃꯩꯔꯥꯕꯅ ꯀꯃꯥꯏꯅ ꯇꯧꯔꯕ ꯅꯣꯏꯅꯤ ꯉꯁꯥꯏ ꯆꯠꯂꯨꯏꯗꯣ ꯊꯦꯡꯕꯨ ꯊꯦꯡꯅꯔꯕ꯭ꯔꯣ ꯅꯥꯎꯕꯅ ꯊꯦꯡꯅꯔꯦ ꯏꯕꯨꯡꯉꯣ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒ ꯐꯨꯅꯈꯤꯕ ꯅꯣꯡꯂꯩꯗꯣ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯏ ꯃꯆꯟꯅꯨꯄꯤꯗꯣ ꯑꯣꯏꯔ ꯂꯩꯔꯝꯃꯦ ꯑꯦ ꯃꯥꯏ ꯃꯆꯟꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤ ꯐꯔꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯤ ꯏꯗꯥꯎ ꯊꯝꯃꯤ ꯅꯪꯒꯤꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤꯅꯦ ꯍꯥ ꯅꯨꯄꯤ ꯊꯤꯔꯀꯥꯟꯁꯤꯗ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯃꯤꯒ ꯑꯃꯨꯛ ꯐꯨꯅꯈꯤꯗ꯭ꯔꯣ ꯑꯁ ꯃꯤ ꯐꯨꯅꯕꯗꯤ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯑꯩꯈꯣꯏ ꯈꯨꯜꯁꯨ ꯅꯠꯇꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯌꯥꯕꯗꯨꯕꯣ ꯅꯥꯎꯕꯅ ꯅꯣꯡꯂꯩ ꯍꯥꯏꯕꯗꯣ ꯋꯥ ꯉꯥꯡꯗ꯭ꯔꯤꯀꯥꯟꯗ ꯈꯨꯠ ꯍꯦꯛꯇ ꯃꯥꯡ ꯊꯥꯕꯅꯤ ꯃꯥꯒꯤ ꯑꯗꯨꯒ ꯃꯑꯣꯡꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯇꯣꯠꯈ꯭ꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯝꯃꯅꯤ ꯃꯤ ꯐꯨꯏ ꯋꯥꯔꯤꯒ ꯇꯥꯈꯤꯗ꯭ꯔꯦ ꯃꯩꯔꯥꯕꯅ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯑꯩꯗꯤ ꯊꯕꯛ ꯆꯠꯄꯅꯤꯅ ꯄꯥꯛ ꯁꯪꯅꯔꯣꯏ ꯅꯥꯎꯕꯅ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯗꯣꯛꯅꯕ ꯍꯣꯠꯅꯧ ꯌꯥꯗ ꯌꯥꯗ꯭ꯔꯒꯅ ꯑꯩ ꯌꯥꯎꯒꯦ ꯇꯝꯃꯤ ꯅꯪꯕꯨ ꯃꯣꯏ ꯃꯕꯨꯡ ꯁꯥ ꯃꯥꯟꯕꯗꯣ ꯀꯤꯕ꯭ꯔꯅꯦ ꯀꯤꯕꯗꯤ ꯀꯤꯗꯦꯗ ꯁꯨꯝ ꯈꯨꯠ ꯌꯥꯎꯅꯔꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩꯁꯨ ꯈꯨꯠ ꯍꯟꯕ ꯇꯜꯂꯦ ꯃꯤꯒꯤ ꯈꯨꯠ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯁꯥꯊꯤꯕ꯭ꯔꯅꯦ ꯃꯣꯏꯒꯤ ꯃꯕꯨꯡꯗꯨꯕꯣ ꯅꯥꯎꯕꯅ ꯑꯁ ꯁꯥꯊꯤꯗꯕꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯔꯝ ꯆꯥꯗꯅ ꯍꯦꯛꯇ ꯐꯨꯕ ꯌꯥꯄꯣꯠꯇꯦ ꯃꯆꯟꯅꯨꯄꯤꯗꯣ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯐꯨꯔꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯒꯤꯁꯤꯗꯗꯤ ꯃꯋꯥ ꯂꯧꯔꯨꯅꯨ ꯑꯩ ꯌꯥꯎꯗꯣꯏꯁꯤꯗꯤ ꯀꯩꯝ ꯀꯤꯒꯅꯨ ꯃꯥꯁꯨ ꯑꯩ ꯎꯕꯗ ꯈꯧꯇꯪꯗꯤ ꯈꯔ ꯆꯥꯗꯧꯅꯤ ꯌꯥꯝ ꯐꯤꯡꯕ ꯁꯥꯕꯒꯤ ꯃꯃꯥꯏꯗꯨ ꯆꯨꯝꯈꯠꯂꯒ ꯀꯤꯅ ꯊꯤꯟꯈꯤꯕ ꯌꯥꯅꯤ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯃꯩꯔꯥꯕꯅ ꯌꯥꯝ ꯃꯥꯟꯗ꯭ꯔ ꯃꯥꯏꯁꯦ ꯇꯥꯃꯤ ꯃꯥꯅ ꯊꯤꯜꯂꯤꯔ ꯃꯤꯅ ꯊꯤꯜꯂꯤꯔ ꯈꯪꯄꯣꯟꯇꯦ ꯌꯥꯔꯦꯀꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤꯒꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯒ ꯃꯤ ꯐꯨꯅꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ ꯃꯥꯅꯁꯨ ꯌꯥꯔꯛꯂꯕꯗꯤ ꯃꯇꯝ ꯈꯔ ꯈꯪꯅꯔꯒ ꯌꯨꯝꯗ ꯄꯨꯈ꯭ꯔꯒ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒ ꯇꯧꯕꯅꯤ ꯌꯥꯔꯛꯀꯦꯔꯥ ꯃꯣꯏ ꯏꯃꯨꯡꯅ ꯅꯥꯎꯕꯅ ꯌꯥꯅꯕ ꯁꯤꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯄꯥꯎ ꯍꯩꯗꯣꯛꯄꯅ ꯅꯣꯡꯉꯥꯜꯂꯒ ꯊꯣꯛꯄꯝ ꯂꯥꯛꯆꯁꯅꯤ ꯅꯪꯗꯤ ꯌꯥꯝ ꯄꯥꯝꯕꯗꯨꯕꯨ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯐꯥꯔꯒ ꯂꯣꯏꯔꯦ ꯑꯗꯨꯅ ꯐꯒꯦꯔꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯝꯂꯤ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ ꯅꯥꯎꯕꯒ ꯇꯥꯃꯤꯒꯗꯨ ꯎꯔꯤꯔꯩ ꯈꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯏ ꯎꯔꯤꯔꯩꯅ ꯊꯣꯛꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯁꯨꯝ ꯆꯠꯂꯒ ꯂꯩ ꯎꯔꯤꯔꯩꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯆꯦꯟꯊꯣꯔꯛꯂꯒ ꯊꯣꯡꯒꯥꯜꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯔꯒ ꯂꯩ ꯅꯥꯎꯕꯅ ꯆꯠꯂꯣ ꯉꯥꯏ ꯂꯩꯔꯦ ꯃꯥꯁꯨ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯕ ꯃꯥꯜꯂꯤ ꯃꯥꯏ ꯃꯑꯣꯡꯁꯦ ꯃꯁꯥ ꯈꯪꯅꯒ ꯆꯦꯟꯊꯣꯔꯛꯑꯦ ꯆꯠꯂꯣꯃꯤ ꯃꯣꯏꯒꯤ ꯃꯕꯨꯡ ꯁꯥꯊꯤ ꯍꯥꯏꯕꯗꯣ ꯑꯁ ꯑꯩ ꯇꯧꯒꯦ ꯆꯠꯂꯣꯕ ꯌꯥꯔꯦ ꯃꯤ ꯉꯥꯏ ꯂꯩꯔꯦ ꯇꯥꯃꯤꯗꯨ ꯇꯞꯅ ꯎꯔꯤꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯦꯞꯇꯨꯅ ꯂꯩ ꯎꯔꯤꯔꯩꯅ ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ ꯇꯥꯃꯤꯗꯨ ꯃꯈꯨꯠꯇꯨꯅ ꯂꯨꯈꯝꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯒꯦꯔꯥ ꯂꯩꯇ꯭ꯔꯗꯤ ꯑꯩꯒ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯅꯪ ꯌꯥꯅꯤꯡꯒꯦꯔꯣ ꯀꯩꯅꯣ ꯉꯁꯤꯒ ꯍꯥꯏꯔꯛꯂꯒ ꯀꯃꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯗꯣꯏꯅꯣ ꯑꯩꯁꯨ ꯈꯟꯈꯤꯒꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯕꯗꯤ ꯌꯥꯈ꯭ꯔꯦ ꯑꯗꯣ ꯅꯪꯁꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯩꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯗꯤ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯪꯉꯒꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅꯒ ꯎꯈ꯭ꯔꯗꯤ ꯋꯥ ꯃꯌꯥꯝ ꯍꯪꯂꯛꯀꯅꯦꯕ ꯍꯌꯦꯡꯗꯤ ꯁꯤ ꯂꯥꯛꯀꯅꯨꯀꯣ ꯑꯁꯣꯝꯗ ꯆꯠꯂꯒ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯉꯥꯏꯔꯝꯃꯨ ꯅꯪꯗꯤ ꯀꯔꯝꯅ ꯀꯧꯊꯣꯛꯀꯦꯔꯣ ꯅꯃꯥꯟꯅꯕꯁꯤꯒ ꯇꯥꯟꯅꯔꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯂꯒ ꯂꯩ ꯐꯔꯦ ꯑꯩ ꯆꯪꯉꯦꯀꯣ ꯍꯣꯏ ꯎꯔꯤꯔꯩꯗꯨ ꯇꯥꯃꯤꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯏꯀꯥꯏꯅ ꯃꯃꯣ ꯅꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯎꯔꯤꯔꯩ ꯆꯪꯈ꯭ꯔꯕꯗ ꯇꯥꯃꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯆꯣꯡꯂꯤ ꯃꯤꯍꯨꯜꯗꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯟꯖꯗꯨꯅ ꯂꯩ ꯅꯥꯎꯕꯁꯨ ꯆꯪꯂꯛꯏ ꯀꯩ ꯍꯥꯏꯅꯈ꯭ꯔꯒꯦ ꯅꯣꯛꯂꯒꯗꯤ ꯆꯪꯈꯤ ꯃꯥꯜꯂꯤꯗ ꯐꯣꯡꯗꯣꯛꯍꯧꯔꯕꯣ ꯀꯩꯅꯣ ꯁꯨꯛꯇꯃꯤ ꯂꯩꯁꯤꯕꯣ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯕꯣ ꯍꯥꯏꯈ꯭ꯔꯦꯃꯤ ꯑꯩ ꯃꯤꯍꯨꯟ ꯆꯣꯡ ꯐꯠꯇ꯭ꯔꯤꯕꯒꯤ ꯐꯥꯊꯕꯅꯤ ꯅꯪꯅ ꯋꯥꯁꯨ ꯉꯥꯡꯂꯒ ꯂꯩꯌꯦ ꯂꯥꯎ ꯆꯠꯂꯁꯤ ꯃꯣꯏꯒꯤ ꯃꯕꯨꯡ ꯁꯥꯊꯤꯕꯗꯨ ꯎꯔꯗꯤ ꯋꯥ ꯃꯌꯥꯝ ꯍꯪꯂꯛꯀꯅꯤ ꯍꯥꯏ ꯑꯩ ꯋꯥ ꯈꯨꯝꯕꯒ ꯍꯩꯔꯣꯏꯌꯦ ꯁꯠꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯤꯍꯨꯜꯗꯨꯁꯨ ꯁꯨꯝ ꯐꯥꯊꯕ ꯑꯣꯏꯅ ꯀꯩ ꯍꯥꯏꯅꯩ ꯇꯝꯃꯣ ꯇꯥꯔꯒꯦ ꯍꯌꯦꯡꯗꯒꯤꯗꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛꯇ ꯂꯩꯒꯅꯨ ꯍꯥꯏ ꯇꯨ ꯑꯁꯣꯝꯗ ꯆꯠꯂꯒ ꯂꯝꯄꯥꯛ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯌꯣꯅ ꯍꯥꯏꯅꯤ ꯃꯥꯕꯨ ꯀꯧꯊꯣꯛꯄꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏ ꯑꯩꯁꯨ ꯈꯪꯗꯦ ꯀꯣꯛ ꯉꯥꯎꯏ ꯃꯥꯅ ꯍꯥꯏꯕꯗꯣ ꯁꯤꯡꯖꯤꯜꯂꯛꯏꯕ ꯃꯥꯅ ꯑꯣꯏꯅ ꯑꯗꯨꯕꯨꯔꯣ ꯃꯥ ꯀꯧꯊꯣꯛꯄꯗꯨꯗ ꯑꯉꯥꯡ ꯑꯃ ꯊꯥꯔꯒ ꯀꯧꯊꯣꯛꯍꯟꯗꯣꯏꯕ ꯈꯪꯉꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯧꯊꯣꯛꯅꯕꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯊꯦꯝꯂꯒ ꯀꯧꯊꯣꯛꯅꯍꯜꯂꯤ ꯑꯗꯨꯅꯦ ꯃꯥꯅ ꯍꯥꯏꯔꯝꯃꯤꯗꯣ
ꯑꯣ ꯑꯗꯨꯔ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯀꯔꯝ ꯈꯪꯒꯦꯔꯣ ꯍꯌꯦꯡꯗꯒꯤꯗꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯅꯤ ꯈꯟꯕꯗ ꯃꯤꯍꯨꯜꯁꯦ ꯑꯃꯨꯛꯀ ꯆꯣꯡꯈꯠꯂꯛꯏ ꯅꯪ ꯃꯤꯍꯨꯟꯗꯣ ꯑꯝꯇ ꯐꯥꯖꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯅꯅꯦ ꯐꯥꯔ ꯐꯨꯗꯠꯄ ꯁꯣꯏꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯨꯄꯤ ꯀꯣꯏꯕꯨ ꯃꯤꯍꯨꯟ ꯆꯣꯡꯉꯤ ꯑꯍꯥꯟꯕꯗ ꯑꯃꯨꯛꯇꯪ ꯆꯣꯡꯉꯗꯤ ꯌꯥꯔꯦ ꯁꯨꯝ ꯇꯣꯏꯅ ꯆꯣꯡꯈꯠꯂꯗꯤꯅꯦ ꯏ ꯀꯥꯔꯒꯦ ꯇꯧꯏꯀꯣ ꯑꯩ ꯑꯣꯏꯅ ꯃꯁꯤ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦꯅꯦ ꯃꯃꯥꯏ ꯁꯨꯌꯥꯝ ꯁꯣꯟꯕꯁꯤꯕꯣ ꯁꯤꯕꯨ ꯑꯩꯅ ꯇꯧꯒꯦꯔꯣ ꯃꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯄꯅꯤ ꯑꯩꯁꯨ ꯅꯈꯣꯏꯗꯧꯅ ꯋꯥꯒꯁꯦ ꯃꯌꯥꯝ ꯉꯥꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯊꯣꯛꯂꯣ ꯌꯥꯗꯕꯒꯤ ꯇꯧꯕꯅꯤꯅꯦ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩ ꯇꯨꯃꯤꯟ ꯆꯠꯆꯔꯒꯦ ꯇꯥꯃꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤ ꯅꯥꯎꯕꯅ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯃꯉꯛꯀꯥꯗꯨ ꯍꯥꯏꯐꯦꯠꯀ ꯏꯜꯂꯤ ꯁꯣꯝꯗ ꯎꯔꯤꯔꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛ ꯅꯣꯛꯇꯅ ꯆꯪꯂꯛꯏ ꯏꯃꯨꯡꯗꯨꯗ ꯆꯪꯂꯛꯄꯗ ꯃꯕꯨꯡꯒ ꯊꯦꯡꯒꯥꯏꯅꯩ ꯀꯩꯅꯣ ꯁꯤ ꯉꯥꯡꯁꯤꯕꯣ ꯅꯃꯤꯠꯇꯨ ꯐꯖꯅ ꯌꯦꯡꯂꯒ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯈꯠꯂꯦ ꯈꯠꯆꯅꯅꯨꯀꯣ ꯆꯩ ꯆꯥꯁꯅꯤ ꯍꯦꯟꯅ ꯎꯍꯧꯗꯕꯁꯤꯕꯨ ꯌꯥꯝ ꯉꯥꯡꯖꯅꯤꯡꯉꯤ ꯍꯣꯔꯦꯟ ꯁꯛꯍꯦꯟꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯌꯨꯝꯗꯁꯨ ꯍꯜꯂꯣꯏ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯎꯔꯤꯔꯩꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯍꯦ ꯑꯣꯏꯗ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯅꯔꯩꯗꯣ ꯀꯨꯞꯊꯠꯁꯅꯤ ꯍꯦꯟꯅ ꯑꯩꯅ ꯈꯔ ꯉꯥꯡꯉꯛꯇꯧꯔꯤꯅ ꯃꯥꯅ ꯉꯝꯅ ꯎꯄꯥꯏꯒ ꯊꯤꯔꯤꯗꯅ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯑꯩꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯗꯥꯏꯗꯒꯤ ꯍꯨꯠꯆꯤꯜꯂꯒ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯗ ꯍꯦꯛ ꯄꯥꯝꯃꯤ ꯄꯦꯜꯂꯕꯅꯤ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯨꯒꯦ ꯂꯥꯁꯨ ꯆꯪꯉꯛꯇꯅꯕ ꯀꯥꯏꯗꯒꯤ ꯏꯀꯥꯏꯕꯅ ꯋꯥꯐꯥꯎ ꯉꯥꯡꯉꯝꯃꯣꯏꯕ ꯅꯣꯡꯂꯩꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯩꯔꯥꯕ ꯇꯥꯃꯤ ꯑꯃꯗꯤ ꯅꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯎꯔꯤꯔꯩꯅ ꯇꯥꯛꯂꯛꯄ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯂꯥꯛꯏ ꯇꯥꯃꯤꯅ ꯅꯥꯎꯕ ꯅꯪꯅ ꯑꯉꯥꯡ ꯑꯃ ꯊꯥꯈꯤ ꯍꯥꯏꯕꯗꯣ ꯌꯥꯗꯤ ꯌꯥꯒꯅꯤꯀꯣ ꯌꯥꯅꯤ ꯋꯥꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯐꯝꯃꯒ ꯂꯩꯌꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯅꯤ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯌꯣ ꯑꯩ ꯈꯨꯝꯕ ꯌꯥꯝ ꯋꯥꯏ ꯃꯩꯔꯥꯕꯅ ꯃꯤ ꯂꯥꯛꯀꯗ꯭ꯔꯅ ꯍꯪꯖꯩꯅꯤ ꯀꯩꯅꯣ ꯃꯁꯛꯁꯤꯒ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯍꯧꯒꯠꯄꯤꯒꯁꯨ ꯇꯧꯔꯤ ꯁꯣꯝꯗ ꯎꯔꯤꯔꯩꯒ ꯁꯛꯍꯦꯟꯕꯤꯒꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯏ ꯇꯥꯃꯤ ꯍꯣꯏꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯩꯔꯥꯕꯅ ꯂꯥꯛꯏꯍꯦ ꯇꯥꯃꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯒꯦ ꯀꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯂꯣꯏ ꯍꯥꯏꯌꯨ ꯅꯧꯕ ꯂꯥꯛꯑꯣ ꯅꯥꯎꯕꯅ ꯁꯥꯟꯅꯧꯔꯣ ꯁꯛꯍꯦꯟꯕꯤꯅ ꯏꯇꯥ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯐꯝꯒꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯧꯀꯣ ꯏꯕꯨꯡ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯑꯒꯦ ꯀ꯭ꯔꯤꯅꯣ ꯑꯩꯅ ꯆꯥꯈꯤꯕꯗꯣ ꯍꯋꯥꯏ ꯅꯠꯇꯦ ꯀꯥꯡꯁꯣꯏꯔꯣ ꯑꯗꯨꯁꯨ ꯅꯠꯇꯦꯅꯦ ꯑꯁ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯌꯥꯝ ꯀꯥꯎꯒꯜꯂꯤꯅ ꯅꯪꯅ ꯍꯪꯖꯤꯜꯂꯛꯄꯒꯤ ꯑꯩꯗꯣ ꯁꯨꯝ ꯀꯥꯎꯕꯅꯦ ꯑꯗꯣ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯌꯥꯔꯦꯀꯣ ꯅꯪ ꯉꯔꯥꯡ ꯈꯟꯒꯦ ꯍꯥꯏꯈꯤꯕꯅꯦꯕ ꯈꯟꯕꯁꯨ ꯂꯣꯏꯔꯝꯃꯅꯤ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯗꯤ ꯁꯤꯗ ꯌꯥꯝ ꯀꯨꯏꯅꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯅꯪꯕꯨ ꯑꯩꯅ ꯆꯠꯈꯤꯕꯗ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯕ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯕꯁꯨ ꯌꯥꯏꯅ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕ ꯍꯣꯏ ꯏꯕꯨꯡ ꯈꯣꯏꯅ ꯆꯩꯒꯦꯔꯣ ꯑꯩꯒ ꯈꯪꯅꯕꯁꯦ ꯆꯩꯗꯤꯌꯦ ꯃꯣꯏꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤ ꯈꯪꯂꯁꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯀꯔꯤ ꯇꯧꯔꯦ ꯍꯧꯖꯤꯛ ꯆꯠꯅꯤꯡꯂꯕ꯭ꯔꯥ ꯆꯠꯅꯤꯡꯗꯦ ꯁꯨꯝ ꯍꯪꯕꯅꯤ ꯈꯔ ꯋꯥꯠꯂꯤꯗ ꯃꯈꯣꯏꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯎꯔꯤꯔꯩꯁꯨ ꯆꯪꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯇꯥ ꯁꯛꯍꯦꯟꯕꯤꯒ ꯆꯪꯈ꯭ꯔꯦ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯇꯥꯃꯤ ꯑꯃꯗꯤ ꯎꯔꯤꯔꯩ ꯈꯪꯅꯔꯛꯄ ꯊꯥ ꯑꯃꯔꯣꯝ ꯐꯥꯖꯤꯜꯂꯛꯂꯦ ꯅꯣꯡꯂꯩꯁꯨ ꯃꯆꯟꯅꯨꯄꯤꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨ ꯆꯤꯡꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯏ ꯁꯥꯎꯔꯞ ꯇꯧꯅ ꯃꯆꯟꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯎꯔꯤꯔꯩꯁꯨ ꯇꯥꯃꯤ ꯎꯅꯕ ꯆꯠꯀꯗꯧꯒꯤ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯍꯣꯏ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯇꯞꯅ ꯀꯦꯁꯤꯜꯂꯒ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯒꯤꯁꯤꯕꯣ ꯇꯥꯆꯧ ꯁꯛꯍꯦꯟꯕꯤꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯁꯛꯍꯦꯟꯕꯤꯒ ꯆꯠꯇꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯆꯤꯡꯒꯤ ꯅꯨꯄꯥꯗꯣ ꯎꯅꯕ ꯆꯠꯇꯣꯏꯔꯣ ꯍꯥ ꯑꯩꯁꯦ ꯀꯩꯝ ꯈꯪꯉꯝꯃꯣꯏꯁꯤꯔꯣ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯅ ꯂꯩꯁꯤꯜꯂꯒ ꯅꯨꯄꯤꯒ ꯀꯣꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯥꯏꯗꯣ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯑꯩꯅ ꯏ ꯀꯥꯔꯛꯑꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯜꯂꯒ ꯐꯨꯅꯤ ꯃꯤꯗ ꯀꯩꯗꯧꯕꯩ ꯐꯨꯗꯣꯏꯅꯣ ꯇꯥꯆꯧ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯆꯤꯡꯗꯒꯤ ꯑꯣꯏꯔꯁꯨ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯤꯗꯤ ꯃꯁꯤ ꯉꯥꯡꯁꯤ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅꯦ ꯃꯃꯥꯏꯁꯤꯁꯨ ꯏꯀꯥꯏꯕ ꯀꯩꯁꯨꯝ ꯈꯪꯗꯦ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯦ ꯇꯥꯆꯧ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯒ ꯑꯗꯨꯝ ꯂꯣꯏꯅꯖꯒꯦ ꯃꯁꯤ ꯃꯆꯤꯟ ꯌꯥꯝ ꯈꯨꯝꯅꯤꯡꯉꯗꯤ ꯃꯁꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯇꯨꯅ ꯊꯥꯖꯤꯜꯂꯤ ꯎꯔꯤꯔꯩꯁꯨ ꯃꯃꯥꯏ ꯄꯥꯏꯗꯨꯅ ꯍꯤ ꯀꯞꯂꯒ ꯂꯩꯔꯤ ꯃꯃꯥꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ ꯏꯕꯨꯡꯉꯣ ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯤꯗ ꯐꯨꯔꯤꯗꯤ ꯍꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯤ ꯌꯦꯡꯉꯣ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯇꯞ ꯇꯥꯒꯩ ꯀꯦꯁꯤꯜꯂꯒ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯤ ꯇꯧꯔꯝꯃꯤꯅꯤ ꯁꯣꯝꯗꯩꯗꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯋꯥ ꯍꯥꯏꯔꯛꯄꯗꯅꯦ ꯃꯥꯏꯁꯤ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯏꯀꯥꯏꯖꯩ ꯍꯩ ꯅꯆꯟꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯟꯕꯒ ꯑꯝꯇ ꯈꯪꯂꯔꯣꯏꯅꯦ ꯅꯪꯕꯣ
Ima, nupado singdagini. Idom sanganbigi masanupana haibra kadum tawbani. Atay tay orasu, aydi mamu pamte. Maga tinariba mamanabadusu, zut kaya sadabani. Thayna igasu yam phutnakre. Masak yam phutna khangmuzani ba. Adogi oire ko nangna tong yam sawrise. Nangna migonda phai phatte haribadubu nangmu kayam pharage ha kayam pharage ba. Inkhalakpada nupa masa oibagi khana zainakrabasu. Hauzik kyan tana loida leinakraba natro. Nang hausikti laibasi. Isana nungsinariba nupidugi mungnasu isabu miyam khatnarakpani pamde haraklabadi. Nang nungaygadro ha nungaygadraba nangmo. Aduda khang yumdagi mantuaganu ko tuaganu asini. Kaya na tisaro asini. Nonglaidu sauna wahai khrase hairamlaga thokre. Ima ekhoi asause amta kham mi thongalda leiramgani ba amuk soidil phubikhrati. Ima amta kham biyoba. Haibaga tawbaga nonglaidu thongal tholakpada tamina laptakna lepnaga leibadu ubada sauna sangsilei. Wa haibaga nangde tamigi mamaiduda kinna job launa thinsilei. Makhut hanba tawde tami mahaksu uriregi mabungni khangbana khutthau phajade khanna ngasidi naubaga mairabaga su yaurakte. Oi, ngasidagi ekhoi khusida nang lakpa yar khangaba. Idom sanganbigi masanupani haibagi yam phubijam chakrusa. Nonglaidu mayumda musangkhre. Naubana haibado chumleni. Wahayo phongdangde. As jiningasi iloida thokre. Asup yamna phingbasi krira khangde. Mapungna saurise. Urirega ibani nungsinabase soidana khangnamgani. Aibu jingmini haina yaningtabagi oiba jala. Mafamsida ngayak leiramlaga tamidu nungaitana halai. Mairaba hoigi yum yauraduna tumina magi kada sanglaga hiptur leikre. Mamsilakle mairabadu thabak halaklaga chakhumda sanglai. Inge leina. Ipung tamido ngasai yam nungaitana yumna halakpani. Maga khangnaba nupiga sauna prakhangde. Amta sanglaga hanglusudana. Tamibo. Urirega khadai zalo. Kadaramoida. Ayubda sanghige. Jakto thuna lusilo. Mairabado tamigi manakta sanglei. Mairabana. Tami. Kadoroke. Kasai thainaktrabo. Urirega saungairaba. Chaunadeda. Maga thingnadabani. Is adoibu se awaluse. Wari phajasana se. Kaido unthoklag hipaga leido. Hawgalobe. Mairabana namdana tamibu hawgathalli. Mamaida dak taribadu mairabana ngakna hanglei. Kaidoribisina. Kana kadoraido. Krishna deba. Ai tushinbagini. Oidaba ngagano. Si tusinbai dak nati. Kanana puraido. Mai mabungduna tawrairaba. Kaina tumi leidobo. Mabungduna raibani. Mairaba. Amta saukhinuse. Masu masannupido. Wahaningtabagi tawba oiramgani. Aingonda leiradi masu waganina dugi tawba oiramgani. Sauganuse. Kariba. Nangonda lehaningtabagi oiramganiba. Oiramoi. Madugi nongleido kangnibo. Aiga naubaga fuba ngamtabagi nangonda oin tawrainine. Mai masannupido hayang pura sakho. Hayang matung tarpado ai tawgi. Mayam phawrine. Aigi tawdaga khut tharakdana. As Mairaba nang sauganuba. Nakhoi loi sauradi ai kamai tawgiro dugi saruk. Yare tumile. Aina habdo adu kakto. Ai madu nongleido. Mangak samdo thudiyaki. Hayang sapagi posayo natraga kempuda zakiro. Kona lagam lo. Wahai krase hairamlaga Mairabadu sauna thokre tamisu Mairabagi mihun khangmana wa makha tadana tumile hawi. Asumna namit adu hawtre. Sahen mina pau hairakduna urireibu numidang thulaknaba pau pirei. Urireisu tamibu nungsiba henbana matung intrage haina wakhaldu sap yungna khantre. Mamsilakpa ngaidun leiri. Matam maso asum hausilakpana numidangi matam oisilakle. Saktoknara matung uriregi mama mampadi tumma sangnakre. Urireidi makhoi loina tumkre khanglabada tumina kadagi thoraklaga mamagi manakta tapna saglaklaga makongda soklaga laibak katli. Aduga mamang thongdo tapna hanglaga senthorakli. Nongleidu mapana thongkyain hagolakpada mamang thong hanglaga leirambaduda jingnana masanupigi kada sanglaga yengi. Masanupi leiramdabaduda phingna laurei. Ima, baba, ekoi saliramtre. Asiyaraga masu thongalomda senkre. Mama mapa anidusu puk hagolaktuna Laten pairaga thongalomda thonglei. Somda urirei sumchalakpana khunjingduda tamiga thengnare. Tamigi manakta sensiduna kapchai. Kaigino asuklamna leiramise. Ai kyam kiramgani nang khangdabra ha. Sida leitradi aibu kraida leyo haibano. Nakhoi pungna ai pung purakradi ikaidro nangi mangda. Mai suanba ikai thiganba. Nang adumai sok tawga leyo.
ꯅꯪꯕꯨ ꯅꯨꯄꯥꯔꯣ? ꯀ꯭ꯔꯤꯔꯣ? ꯅꯈꯣꯏ ꯏꯕꯨꯡꯗ ꯑꯩꯅ ꯈꯨꯠ ꯊꯥꯔꯗꯤ ꯀ꯭ꯔꯤ ꯐꯖꯒꯦꯔꯣ? ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯟꯗꯕ ꯌꯥꯗꯦꯅꯦ. ꯅꯪꯁꯤ ꯄꯪꯉꯤꯕꯣ? ꯅꯥꯎꯕꯅ ꯅꯈꯣꯏꯅꯤ ꯁꯨꯝ ꯉꯥꯡꯅꯔꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯏꯃꯥ, ꯇꯥ ꯅꯥꯎꯕ, ꯅꯪꯁꯨ ꯌꯥꯎꯔꯛꯏꯔꯣ? ꯌꯥꯎꯔꯛꯏꯅꯦ. ꯑꯩꯈꯣꯏ ꯌꯥꯎꯔꯛꯇꯅ ꯇꯥꯃꯤ ꯃꯊꯟꯇ ꯁꯤ ꯇꯥꯅ ꯀꯃꯥꯏ ꯂꯥꯛꯇꯣꯏꯅꯣ? ꯌꯥꯔꯦ, ꯆꯠꯂꯣ. ꯁꯨꯝ ꯀꯨꯏꯊꯔꯒ ꯂꯩꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤ. ꯆꯠꯂꯣ. ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯄ ꯍꯧꯕꯗ ꯅꯣꯡꯂꯩꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯃꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯛꯏ. ꯅꯣꯡꯂꯩꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏ? ꯍꯥ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯏꯆꯟ, ꯁꯣꯝꯗ ꯂꯥꯛꯑꯣ. ꯇꯥꯆꯧ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ. ꯑꯩ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯖꯈ꯭ꯔꯒꯦ. ꯃꯥ ꯌꯥꯎꯗꯅ ꯑꯩ ꯂꯩꯍꯧꯕ ꯉꯝꯃꯣꯏ. ꯑꯣ, ꯅꯈꯣꯏꯅꯤ ꯆꯪꯗꯅ ꯑꯩꯁꯦ ꯁꯤ ꯌꯧꯅ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯍꯥ? ꯅꯨꯄꯥ ꯅꯪꯁꯨ ꯅꯃꯥ ꯌꯥꯝ ꯊꯥꯔꯗꯤ ꯆꯩ ꯆꯥꯕ ꯇꯥꯔꯗꯅ. ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯃꯤꯗ ꯀꯤꯟꯅ ꯊꯤꯜꯂꯛꯏ. ꯃꯥꯒꯤ ꯀꯤꯟꯗꯨ ꯃꯩꯔꯥꯕꯅ ꯅꯥꯀꯟꯗꯒꯤ ꯐꯥꯔꯛꯏ. ꯑꯗꯨꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯝꯕꯁꯤꯗ ꯅꯥꯀꯟꯗ ꯑꯩ ꯃꯤꯆꯥꯎ ꯆꯥꯎ ꯂꯦꯞꯄꯤꯁꯦ ꯍꯥꯟꯅ ꯎꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯍꯥ? ꯑꯩꯈꯣꯏꯗ ꯐꯨꯕ ꯉꯝꯍꯧꯗꯕꯒꯤ ꯑꯩꯒꯤ ꯏꯇꯥꯎꯁꯤꯗ ꯂꯣꯏꯅ ꯐꯨꯔꯒꯦ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ? ꯍꯣꯏ ꯃꯩꯔꯥꯕ, ꯅꯪꯅ ꯃꯀꯣꯛ ꯆꯤꯡꯂꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯃꯥꯡꯗꯕ ꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ? ꯅꯪꯉꯣꯟꯗ ꯐꯨꯕ ꯉꯝꯍꯧꯗꯕ ꯃꯁꯤ ꯄꯨꯊꯣꯔꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ. ꯏꯆꯟꯅꯨꯄꯤꯁꯦ ꯊꯨꯅ ꯊꯝꯂꯝꯃꯨ, ꯑꯗꯨꯒ ꯌꯥꯝ ꯂꯦꯝꯅ ꯆꯠꯈꯣ. ꯅꯥꯎꯕꯅ ꯅꯆꯟꯅꯨꯄꯤꯁꯤꯅꯗꯤ ꯂꯩꯍꯧꯔꯣꯏ ꯍꯥꯏꯔꯤ. ꯃꯣꯏꯅꯤ ꯆꯠꯈ꯭ꯔꯁꯅꯨ ꯀꯩꯅꯣ. ꯊꯥꯏꯅ ꯄꯦꯟꯅ ꯐꯨꯅꯍꯧꯗꯕꯒꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯉꯝꯊꯣꯛꯅꯔꯁꯤ ꯀꯩꯅꯣ ꯍꯥ? ꯀꯩ ꯍꯥꯏꯒꯦ? ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯈꯝꯕꯤꯅ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯔꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯎꯕꯗꯨ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯏ. ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗ ꯅꯣꯡꯂꯩꯒꯤ ꯍꯧꯅꯕꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯏ. ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯅꯣꯡꯂꯩꯒꯤ ꯃꯊꯕꯥꯛꯇꯨꯗ ꯀꯥꯎꯁꯤꯜꯂꯛꯏ. ꯃꯩꯔꯥꯕꯅ ꯇꯥꯃꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯎꯔꯤꯔꯩ, ꯇꯥꯃꯤꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯣ. ꯍꯌꯦꯡ ꯉꯟꯅ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯑꯣ. ꯆꯠꯂꯣ. ꯅꯣꯡꯂꯩꯅ ꯍꯦ, ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯏꯆꯟꯅꯨꯄꯤꯗꯣ ꯍꯦꯛ ꯄꯨꯈꯤꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ? ꯍꯧꯖꯤꯛ ꯅꯪꯅ ꯉꯝꯃꯒ ꯄꯨꯔ ꯆꯠꯈ꯭ꯔꯁꯨ ꯑꯩꯅ ꯏꯆꯟꯅꯨꯄꯤꯗꯣ ꯅꯪꯉꯣꯟꯗ ꯂꯩꯍꯟꯗꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯃꯩꯔꯥꯕꯅ ꯀꯩꯅꯣ ꯑꯩꯁꯤꯕꯣ? ꯅꯆꯟꯅꯨꯄꯤꯁꯤ ꯆꯦꯜꯂꯨꯔꯒ ꯂꯨꯍꯣꯡꯗꯅ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯒꯦ ꯍꯥꯏꯔꯣ? ꯑꯩꯁ, ꯑꯗꯨꯗꯤ ꯌꯥꯝ ꯂꯦꯝꯖꯗꯦꯀꯣ. ꯏꯇꯥꯎꯁꯤꯅꯁꯨ ꯌꯥꯝ ꯄꯥꯝꯖꯔꯤꯕ, ꯑꯗꯨꯒ ꯅꯪꯅ ꯄꯤꯔꯣꯏ ꯈꯜꯂꯤꯗꯨꯕꯨ ꯀꯩꯅꯣ? ꯅꯪꯁꯨ ꯅꯨꯄꯤ ꯑꯣꯟꯊꯣꯛꯂꯒ ꯑꯩꯅ ꯆꯦꯟꯒꯦ, ꯑꯗꯨꯒ ꯂꯧꯕ ꯉꯝꯃꯣꯏꯅ ꯍꯥꯏꯔꯛꯀꯦ. ꯀꯩ ꯐꯥꯎꯒꯦꯗꯣ ꯌꯦꯡꯁꯦ ꯍꯥꯏꯕ꯭ꯔꯣ? ꯍꯦ ꯃꯩꯔꯥꯕ, ꯃꯁꯣꯏ ꯌꯥꯝ ꯉꯥꯡꯀꯅꯨ. ꯏꯆꯟ, ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯎꯔꯤꯔꯩꯗꯨ ꯇꯥꯃꯤꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯒ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯃꯥꯅ ꯑꯗꯨꯝꯅ ꯆꯪꯈꯤꯕꯗꯨꯗ ꯇꯥꯃꯤ, ꯃꯩꯔꯥꯕ, ꯅꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ. ꯅꯣꯡꯂꯩꯅ ꯎꯁꯤꯠꯇꯅ ꯃꯆꯤꯟꯗꯨ ꯆꯤꯡꯈꯠꯂꯒ ꯅꯣꯛꯏ. ꯑꯗꯨꯕꯨ ꯎꯔꯤꯔꯩꯅ ꯃꯕꯨꯡꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯛꯏ. ꯇꯥꯆꯧ, ꯅꯆꯜꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯠꯈ꯭ꯔꯒꯦ. ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ. ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯨꯡ ꯇꯥꯃꯤꯒ ꯐꯖꯅ ꯂꯨꯍꯣꯡꯕꯤꯌꯨꯀꯣ. ꯇꯥꯆꯧꯁꯨ ꯋꯥꯈꯜ ꯇꯥꯕꯤꯔꯣ. ꯇꯥ ꯃꯩꯔꯥꯕ ꯍꯣꯏꯒꯁꯨ ꯁꯥꯎꯅꯔꯅꯨ. ꯏꯕꯨꯡ, ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯆꯠꯂꯩꯒꯤ ꯂꯨꯍꯣꯡꯕꯗ ꯁꯤꯜ ꯂꯥꯡꯕꯤꯌꯨ. ꯇꯥꯆꯧꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯥꯝꯂꯗꯤ ꯑꯩꯅ ꯑꯆꯧꯕ ꯌꯥꯝ ꯋꯥꯔꯧꯔꯅꯤ. ꯁꯛꯍꯦꯟꯕꯤꯅꯁꯨ. ꯃꯆꯜꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯅꯣꯡꯂꯩꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯆꯜꯗ ꯌꯦꯡꯂꯛꯏ. ꯃꯥꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯃꯆꯟꯅꯨꯄꯤꯕꯨ ꯆꯠꯈꯤꯗꯅꯕ ꯈꯥꯝꯂꯨꯔꯦ ꯈꯟꯕꯗ ꯃꯊꯟꯇ ꯅꯣꯛꯆꯩ. ꯃꯤꯀꯨꯞꯁꯤꯐꯥꯎ ꯅꯪꯅ ꯉꯝꯅꯕ ꯁꯛꯍꯦꯟꯕꯤꯕꯨ ꯄꯨꯁꯤꯜꯂꯛꯏꯕ. ꯅꯪ ꯇꯥꯆꯧ ꯁꯣꯏꯈ꯭ꯔꯦ. ꯆꯠꯂꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯃꯐꯝꯁꯤ ꯌꯧꯔꯛꯄ ꯌꯥꯏ. ꯃꯣꯏ ꯂꯥꯛꯑꯗꯤ ꯑꯩ ꯅꯪꯕꯨ ꯆꯠꯍꯟꯈꯤꯕ ꯉꯝꯃꯣꯏ. ꯆꯠꯂꯣ. ꯇꯥꯃꯤ, ꯅꯪ ꯑꯩ ꯋꯥꯔꯧꯒꯅꯨꯀꯣ. ꯏꯆꯜꯁꯦ ꯐꯖꯅ ꯄꯨꯔꯒ ꯆꯠꯂꯣ. ꯍꯣꯏ ꯏꯌꯥꯝꯕ. ꯎꯔꯤꯔꯩ, ꯆꯠꯂꯁꯤ. ꯇꯥꯆꯧ, ꯌꯨꯝꯗ ꯍꯟꯖꯤꯜꯂꯨ. ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯄꯥꯈꯠꯂꯝꯃꯅꯤ. ꯑꯩ ꯆꯠꯂꯒꯦ. ꯇꯥ ꯃꯩꯔꯥꯕ, ꯇꯥ ꯅꯥꯎꯕ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯃꯩꯔꯥꯕꯅ ꯍꯣꯏ, ꯐꯖꯅ ꯆꯠꯂꯣ. ꯅꯥꯎꯕꯅ ꯇꯥꯃꯤ, ꯈꯔ ꯂꯩꯔꯒ ꯑꯩ ꯅꯣꯏ ꯈꯨꯜꯗ ꯂꯥꯛꯇꯣꯏꯅꯤꯀꯣ. ꯑꯩꯒꯤꯁꯨ ꯏꯇꯥꯎ ꯃꯩꯔꯥꯕꯗꯧꯅ ꯑꯃ ꯄꯤꯗꯧꯕ, ꯈꯪꯉꯕ? ꯆꯠꯂꯣ, ꯍꯌꯦꯡ ꯌꯧꯕꯗ ꯊꯦꯡꯉꯅꯤ. ꯇꯥꯃꯤꯗꯨ ꯅꯣꯛꯂꯒ ꯎꯔꯤꯔꯩꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ. ꯅꯣꯡꯂꯩꯗꯨ ꯃꯆꯟꯅꯨꯄꯤꯅ ꯍꯔꯥꯎꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯏ. ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯠꯃꯥꯡꯗ ꯃꯃꯤ ꯁꯥꯝꯈ꯭ꯔꯕꯗ ꯑꯍꯨꯝꯗꯨ ꯑꯣꯟꯊꯣꯔꯛꯄꯗ ꯁꯛ ꯎꯅꯕꯗ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯅꯔꯒ ꯂꯩ. ꯅꯣꯡꯂꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯈꯨꯟꯖꯤꯟ ꯌꯧꯁꯤꯜꯂꯛꯂꯤ. ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯗꯨ ꯐꯪꯂꯕꯔꯣ? ꯃꯈꯣꯏꯁꯤꯅ ꯀꯅꯥꯅꯣ? ꯏꯃꯥꯟꯅꯕꯅꯤ. ꯏꯆꯟ ꯊꯤꯃꯤꯟꯅꯔꯝꯕꯅꯤꯕ, ꯐꯪꯗ꯭ꯔꯤ. ꯌꯨꯝꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯅꯈꯣꯏꯅꯤꯁꯨ ꯍꯜꯂꯨꯀꯣ. ꯍꯩ, ꯀꯔꯤꯅꯣ? ꯅꯪꯅ ꯅꯆꯟꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯦꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ. ꯑꯩꯈꯣꯏꯗꯤ ꯍꯟꯅꯁꯨ ꯌꯦꯡꯂꯛꯇꯦ. ꯀꯣꯟꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯂꯒ ꯂꯩꯔꯝꯂꯕꯗꯤ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ. ꯅꯥꯎꯕꯅ ꯃꯥꯃꯥ, ꯍꯌꯦꯡ ꯄꯥꯎ ꯍꯩꯗꯣꯛꯄ ꯑꯣꯏꯅ ꯉꯥꯏꯔꯤꯁꯤ. ꯎꯔꯤꯔꯩꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ. ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔ. ꯃꯩꯔꯥꯕꯅ ꯅꯥꯎꯕꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯩ. ꯑꯗꯨꯒ ꯅꯣꯡꯂꯩꯗ ꯆꯠꯂꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ. ꯅꯣꯡꯂꯩꯅ ꯏꯃꯥ, ꯕꯥꯕꯥ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯉꯦ. ꯃꯩꯔꯥꯕꯅ ꯆꯪꯕꯤꯔꯣꯏꯅꯦ.
ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯟꯈꯤꯕꯗ ꯊꯦꯡꯅꯔꯗꯤ ꯐꯥꯔꯒ ꯄꯨꯔꯛꯀꯦ ꯃꯃꯥꯅ ꯃꯍꯥ ꯆꯟꯗꯥꯟꯁꯤꯡꯁꯤꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯅꯅꯦ ꯃꯄꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯎꯅꯕ ꯌꯥꯔꯝꯗꯕ ꯅꯣꯡꯂꯩ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯥꯎꯕꯁꯨ ꯂꯨꯅ ꯇꯤꯟꯅꯈ꯭ꯔꯦ ꯎꯔꯤꯔꯩꯒꯤ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯌꯨꯝꯗ ꯁꯦꯝꯖꯤꯜꯂꯤ ꯇꯥꯃꯤ ꯃꯍꯥꯛꯀꯁꯨ ꯍꯦꯟꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯈ꯭ꯔꯦ ꯎꯔꯤꯔꯩꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯁꯥꯅ ꯌꯥꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯗꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯈ꯭ꯔꯦ ꯃꯣꯡ ꯍꯥꯖꯗꯕ ꯃꯃꯥꯏ ꯁꯣꯟꯕ ꯆꯤꯡꯒꯤ ꯄꯥꯈꯪ ꯃꯍꯥꯛꯇꯨ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯇꯦꯡꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯀ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯖꯈ꯭ꯔꯦ